ꯃꯌꯥꯝꯕꯨ ꯑꯍꯥꯟꯕ ꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯆꯀ꯭ꯔꯤ ꯀꯟꯕꯤ ꯁꯨꯅꯤꯡꯗꯕꯤ ꯃꯧ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯛꯂꯒꯦ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯅꯨꯡꯊꯤꯜ ꯅꯨꯃꯤꯠ ꯈꯔ ꯂꯩꯊꯔꯛꯄ ꯃꯇꯝꯅꯤ꯫ ꯁꯅꯥ ꯑꯌꯨꯛꯀꯤ ꯆꯥꯛ ꯉꯟꯅ ꯆꯥꯊꯣꯛꯂꯒ ꯇꯨꯝꯕ ꯌꯥꯕ ꯇꯨꯝꯂꯨꯔꯒ ꯍꯧꯒꯠꯂꯛꯏ꯫ ꯃꯥꯡꯒꯣꯜꯗ ꯊꯣꯛꯂꯛꯇꯨꯅ ꯃꯃꯤꯠꯇꯨ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ꯫ ꯀꯅꯥꯕꯨ ꯊꯤꯔꯤꯕꯅꯣ ꯈꯪꯗꯦ꯫ ꯇꯥꯟꯖꯥꯗꯨꯗ ꯊꯪꯅꯕ ꯌꯨꯝꯒꯤ ꯊꯣꯡꯒꯥꯜꯗꯨꯗ ꯃꯤꯁꯅꯥ ꯆꯪꯂꯛꯄ ꯎꯕꯗꯨꯗ ꯁꯅꯥꯐꯠ ꯁꯨꯃꯥꯡꯗꯨꯗ ꯀꯨꯝꯊꯔꯒ ꯃꯤꯁꯅꯥꯕꯨ ꯀꯧꯏ꯫ "ꯃꯤꯁꯅꯥ, ꯅꯪꯕꯨ ꯇꯥꯕ꯭ꯔꯣ? ꯏꯅꯝꯃꯒꯤ ꯅꯥꯛꯇ ꯑꯃꯨꯛꯇ ꯆꯪꯂꯣ, ꯏꯅꯝꯃ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦ." ꯃꯤꯁꯅꯥꯁꯨ ꯁꯅꯥꯅ ꯀꯧꯔꯛꯄꯗꯨꯗ ꯁꯝꯕꯜ ꯂꯩꯔꯤꯕ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯏ꯫ "ꯀꯩ ꯍꯥꯏꯒꯦ ꯏꯅꯝꯃ?" ꯁꯅꯥ ꯅꯣꯛꯐꯦꯠ ꯇꯧꯁꯤꯟꯅꯔꯒ "ꯍꯣꯅꯦ, ꯑꯩꯁꯦ ꯇꯨꯝꯕ ꯍꯧꯒꯠꯂꯛꯄꯁꯤꯗ ꯍꯩꯁꯦ ꯌꯥꯝ ꯆꯥꯅꯤꯡꯕ. ꯑꯗ ꯅꯣꯏꯒꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯟ ꯑꯁꯤꯗ ꯄꯥꯜꯂꯤꯕ ꯍꯩꯈꯥꯁꯦ ꯈꯤꯇ ꯏꯅꯝꯃꯒꯤ ꯍꯦꯛꯄꯤꯔꯝꯃꯣ ꯍꯥꯏꯒꯦ ꯇꯧꯕꯅꯤ." "ꯑꯁ, ꯏꯅꯝꯃꯁꯤꯗꯤ ꯀꯣꯛ ꯆꯪꯂꯒ ꯍꯦꯛꯂꯒ ꯆꯥꯕ ꯌꯥꯕꯁꯤꯕꯨ ꯏꯅꯝꯃ ꯍꯦꯛꯄ ꯅꯨꯡꯉꯥꯏꯇꯦꯅ ꯇꯧꯕꯅꯤ. ꯃꯤꯒꯤ ꯃꯄꯣꯠ ꯍꯥꯏꯕꯗꯨ ꯑꯣꯏꯕꯅꯤꯅ ꯏꯅꯝꯃꯗꯤ ꯌꯥꯝ ꯇꯜꯂꯤ. ꯑꯗꯨꯅꯅꯤ ꯅꯪꯉꯣꯟꯗ ꯍꯥꯏꯔꯤꯁꯤ. ꯍꯦꯛꯂꯝꯃꯣ ꯈꯤꯇ ꯏꯅꯝꯃꯗ." ꯃꯤꯁꯅꯥꯁꯨ ꯁꯅꯥꯅ ꯍꯥꯏꯕꯗꯨꯗ ꯍꯣꯏ ꯍꯥꯏꯗꯨꯅ ꯈꯔ ꯍꯦꯛꯄꯤꯔꯒ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯌꯨꯝꯂꯣꯝꯗ ꯆꯪꯂꯛꯏ꯫ ꯃꯆꯤꯟꯗꯁꯨ ꯁꯣꯜꯂꯤ꯫ "ꯃꯁꯤꯒꯤ ꯃꯧꯁꯤꯃ ꯍꯦꯛ ꯂꯨꯍꯣꯡꯂꯛꯄꯗꯒꯤ ꯌꯨꯝꯁꯤꯗ ꯄꯥꯛꯅꯁꯨ ꯂꯩꯇꯦ. ꯃꯕꯨꯛꯁꯨ ꯐꯔꯝꯗꯧ ꯃꯥꯟꯗꯦ. ꯏꯆꯝ ꯆꯝꯕ ꯃꯥꯟꯗꯦꯕ. ꯍꯩꯁꯦ ꯆꯥꯅꯤꯡꯂꯗꯤ ꯀꯣꯛ ꯆꯪꯂꯒ ꯍꯦꯛꯂꯒ ꯑꯗꯨꯝ ꯆꯥꯔꯁꯨ ꯌꯥꯕꯗꯣ. ꯑꯩꯉꯣꯟꯗ ꯄꯥꯈꯣꯜ ꯑꯃꯨꯛ ꯁꯤꯖꯤꯜꯂꯛꯏ." ꯃꯤꯁꯅꯥꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯆꯪꯂꯛꯄꯗꯨꯗ ꯃꯥꯡꯒꯣꯜꯗ ꯂꯪ ꯆꯥꯛꯂꯝꯕ ꯇꯣꯝꯕꯤꯅ ꯃꯆꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯪꯂꯛꯏ꯫ "ꯃꯔꯨꯞꯇꯨꯕꯨ ꯐꯥꯎꯗ꯭ꯔꯕ꯭ꯔꯣ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯍꯜꯂꯛꯂꯤꯁꯤꯕꯣ? ꯑꯩꯗꯤ ꯏꯆꯥꯒꯤ ꯃꯔꯨꯞꯇꯨꯗ ꯐꯥꯎꯔꯗꯤ ꯅꯪꯁꯤ ꯂꯨꯍꯣꯡꯊꯣꯛꯄꯤꯈ꯭ꯔꯒꯦ ꯈꯜꯂꯤꯕꯅꯤ." ꯃꯤꯁꯅ ꯃꯃꯥꯒꯤ ꯋꯥꯍꯩꯗꯨꯗ ꯃꯃꯥꯒꯤ ナꯀꯟꯗ ꯂꯩꯔꯤꯕ ꯃꯣꯔꯥꯗꯨꯗ ꯐꯝꯊꯔꯒ, "ꯏꯃꯥ, ꯅꯪꯁꯤꯅ ꯑꯩꯁꯦ ꯌꯨꯝ ꯌꯥꯝ ꯄꯥꯜꯍꯟꯅꯤꯡꯂꯕ ꯈꯪꯗꯦ. ꯌꯨꯝ ꯄꯥꯟꯕꯗ ꯍꯥꯏ. ꯑꯗꯨꯕꯨ ꯀꯩꯗꯧꯔꯒꯦꯕ ꯏꯆꯥꯕꯨ? ꯂꯝꯕꯤꯗ ꯄꯥꯈꯪꯅ ꯂꯛꯅꯔꯛꯂꯤꯔꯣ? ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯪꯒꯤ ꯑꯋꯥꯡ ꯂꯩꯀꯥꯏꯒꯤ ꯊꯣꯏꯕꯗꯣ ꯑꯗꯨꯗ ꯍꯥꯏꯗꯣꯛꯂꯒ ꯐꯨꯍꯟꯁꯤ." ꯃꯤꯁꯅ ꯃꯃꯥꯗ ꯁꯥꯎꯔꯞ ꯌꯦꯡꯉꯛꯏ꯫ "ꯋꯥꯈꯜꯁꯦ ꯖꯨꯠ ꯆꯥꯕ ꯑꯃꯠꯇ ꯍꯦꯛ ꯈꯟꯗꯦ ꯏꯃꯥ ꯅꯪ ꯑꯃ. ꯑꯗꯨꯕꯨꯔꯣ, ꯌꯨꯝꯊꯪꯅꯕꯒꯤ ꯏꯅꯝꯃ ꯍꯟꯗꯛꯇ ꯀꯥꯏꯗꯅꯣꯃ ꯂꯩꯔꯨꯔꯒ ꯂꯥꯛꯄꯗꯣ, ꯑꯗꯨꯅ ꯑꯩꯁꯦ ꯊꯣꯡꯒꯥꯜꯗ ꯐꯥꯔꯒ ꯑꯩꯈꯣꯏꯒꯤ ꯍꯩꯈꯥꯗꯣ ꯈꯤꯇ ꯍꯦꯛꯂꯝꯃꯨ, ꯃꯥ ꯆꯥꯅꯤꯡꯉꯤ. ꯑꯗꯨꯗ ꯁꯨꯝ ꯏꯅꯝꯃꯁꯦ ꯑꯃꯨꯛꯇꯁꯨ ꯄꯨꯟꯗ꯭ꯔꯤ. ꯃꯕꯨꯛꯁꯦ ꯆꯝꯕ ꯖꯥꯠꯂꯥ ꯃꯥꯟꯗꯦ. ꯃꯁꯛꯁꯦꯅ ꯁꯨꯝ ꯍꯥꯏꯔꯝꯕ." ꯇꯣꯝꯕꯤꯁꯨ ꯃꯆꯥꯒꯤ ꯋꯥꯗꯨꯗ ꯂꯪꯆꯥꯛꯂꯤꯗꯨꯗ ꯑꯣꯟꯁꯤꯟꯈꯤꯗꯨꯅ ꯍꯥꯏ, "ꯈꯔꯗꯤ ꯀꯩꯅꯣꯝ ꯇꯧꯋꯦ ꯍꯥꯏꯅꯩ. ꯂꯥꯛꯄ ꯀꯨꯏꯗ꯭ꯔꯤꯕꯅꯤꯅ ꯐꯖꯅꯗꯤ ꯈꯪꯗꯦ. ꯊꯪꯅꯕꯒꯤ ꯅꯗꯣꯝꯆꯥ ꯆꯥꯎꯕꯤꯁꯦ ꯍꯥꯟꯅꯗꯤ ꯋꯥꯒ ꯉꯥꯡꯕ ꯇꯥꯗꯕꯅꯤ. ꯊꯕꯛꯇ ꯁꯨꯖꯗꯨꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯖꯕꯅꯤ. ꯍꯟꯗꯛꯇꯤ ꯋꯥ ꯉꯥꯡꯕ ꯌꯥꯝ ꯇꯥꯔꯦ. ꯃꯃꯧ ꯅꯨꯄꯤꯁꯦ ꯈꯔꯗꯤ ꯁꯥꯊꯤꯔꯕ ꯖꯥꯠꯅꯤ. ꯑꯗꯨꯕꯨ ꯅꯗꯣꯝꯆꯥ ꯆꯥꯎꯕꯤꯁꯨ ꯃꯤꯅꯗꯤ ꯍꯦꯟꯖꯤꯟꯕ ꯌꯥꯗꯕꯅꯤ. ꯑꯗꯨꯝ ꯀꯝꯗꯧꯗꯣꯏꯅꯣ ꯈꯪꯗꯦ. ꯆꯪꯉꯣ ꯅꯪꯁꯨ. ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯒꯅꯦ ꯐꯤꯗꯣ ꯑꯃꯨꯛꯇ ꯐꯪꯗꯣꯛꯅꯕ." ꯁꯅꯥꯁꯤ ꯊꯕꯛ ꯌꯥꯝ ꯁꯨꯅꯤꯡꯗꯦ꯫ ꯂꯨꯍꯣꯡꯂꯛꯄ ꯆꯍꯤ 2 ꯁꯨꯖꯤꯜꯂꯛꯂꯕꯅꯤ꯫ ꯃꯄꯨꯔꯣꯏꯕꯒꯤ ꯌꯨꯝꯗ ꯂꯩꯗꯨꯅ ꯃꯅꯦꯝ ꯃꯀꯨꯒꯤ ꯁꯦꯕꯥ ꯇꯧꯅꯤ ꯈꯟꯕꯗ ꯃꯄꯨꯔꯣꯏꯕ ꯈꯥꯕꯗ ꯏꯟꯁꯤꯟꯗꯨꯅ ꯌꯨꯝꯗ ꯂꯩꯇꯈꯩ ꯕꯔꯥꯗ ꯂꯩꯔꯨꯔꯤꯕꯅꯤ꯫ ꯈꯥꯕꯁꯨ ꯁꯅꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕꯅ ꯃꯥꯅ ꯍꯥꯏꯔꯤꯈꯩ ꯀꯔꯤꯁꯨ ꯍꯥꯏꯗ ꯑꯗꯨꯃꯛ ꯏꯟꯗꯨꯅ ꯆꯠꯂꯤꯕꯅꯤ꯫ ꯍꯟꯗꯛ ꯈꯛꯇꯅꯤ ꯈꯥꯕꯅ ꯅꯝꯗꯅ ꯁꯅꯥꯕꯨ ꯌꯨꯝꯗ ꯃꯇꯝ ꯈꯔ ꯂꯩꯔꯨꯁꯤ ꯍꯥꯏꯅ ꯂꯥꯛꯃꯤꯟꯅꯕ꯫ ꯑꯗꯨꯅ ꯂꯩꯀꯥꯏꯒꯤ ꯃꯤꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯌꯨꯝꯊꯪꯅꯕ ꯃꯆꯦ ꯃꯆꯜꯁꯤꯡꯒ ꯐꯥꯎ ꯄꯥꯛꯅ ꯀꯧꯅ ꯉꯥꯡꯅꯗꯦ꯫ ꯏꯕꯣꯆꯧꯕ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯨꯔꯒ ꯍꯧꯒꯠꯇꯨꯅ ꯐꯥꯝꯗ ꯆꯠꯅꯕ ꯍꯥꯏꯅ ꯊꯣꯛꯂꯛꯏ꯫ ꯃꯥꯡꯒꯣꯜꯗ ꯃꯃꯧ ꯅꯨꯄꯤꯒ ꯃꯆꯥꯅꯨꯄꯥꯒꯅ ꯅꯣꯛꯇꯅ ꯍꯩ ꯆꯥꯔꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ, "ꯑꯆꯧꯕ, ꯅꯪꯁꯨ ꯊꯕꯛꯇꯣꯈꯔ ꯁꯪꯂꯕꯗꯤ ꯁꯤꯗ ꯂꯩꯔꯕꯅꯤꯅ ꯐꯥꯝꯗ ꯈꯔ ꯂꯥꯛꯎ. ꯀꯩꯅꯣ ꯈꯔ ꯁꯦꯝꯖꯤꯟꯃꯤꯟꯅꯁꯤꯅꯦ." ꯈꯥꯕ ꯃꯄꯥꯕꯨꯡꯅ ꯍꯥꯏꯔꯛꯄꯗꯨꯗ, "ꯕꯥꯕꯥ, ꯑꯩ ꯉꯁꯤ ꯈꯛꯇꯅꯤ ꯊꯕꯛ ꯂꯦꯞꯇꯣꯏꯁꯤ. ꯍꯌꯦꯡꯗꯒꯤꯗꯤ ꯊꯪꯅꯕ ꯈꯨꯜꯗ ꯊꯕꯛ ꯑꯃ ꯆꯠꯂꯗꯕꯅꯤ. ꯐꯥꯝꯒꯤꯗꯨꯗꯤ ꯄꯥꯕꯅ ꯑꯗꯨꯝ ꯌꯦꯡꯁꯤꯜꯂꯨ. ꯑꯇꯣꯝꯕꯁꯨ ꯂꯩ, ꯑꯇꯣꯝꯕꯒ ꯑꯣꯏꯅ ꯑꯗꯨm ꯁꯦꯝꯖꯤꯟꯃꯤꯟꯅꯔꯣ." ꯏꯕꯣꯆꯧꯕꯁꯨ ꯋꯥ ꯃꯈꯥ ꯇꯥꯅꯤꯡꯗ꯭ꯔꯗꯨꯅ, "ꯍꯣꯏ, ꯐꯔꯦ. ꯅꯪꯅ ꯊꯕꯛ ꯆꯠꯇ꯭ꯔꯗꯤ ꯍꯥꯏꯕꯒꯤ ꯋꯥꯅꯤ. ꯏꯄꯥꯅ ꯂꯣꯏꯅ ꯇꯧꯔꯁꯨ ꯉꯝꯃꯤꯗ." ꯍꯥꯏꯔꯝꯗꯨꯅ ꯏꯕꯣꯆꯧꯕ ꯃꯥꯒꯤ ꯁꯥꯏꯀꯜꯗꯨ ꯊꯧꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯁꯅꯥ ꯃꯄꯨꯔꯣꯏꯕꯗ, "ꯑꯩꯗꯤꯅꯦ ꯅꯣꯏ ꯁ꯭ꯋꯥꯏꯁꯦ ꯌꯥꯝ ꯍꯩꯅꯗꯦ. ꯋꯥ ꯑꯃ ꯍꯥꯏꯕꯗ ꯃꯤꯁꯤꯡꯁꯦ ꯑꯐꯕ ꯈꯔ ꯁꯥ, ꯃꯔꯧ ꯂꯣꯏꯅ ꯂꯩꯅꯩ. ꯃꯤ ꯑꯇꯣꯞꯄꯗꯤ ꯂꯥꯏꯔꯗꯅ
ꯂꯩꯃꯤꯟꯅꯔꯤꯕ ꯅꯪꯒꯤ ꯅꯃꯥꯁꯦ ꯑꯁꯤ ꯐꯥꯎꯕ ꯃꯕꯨꯛ ꯐꯠꯇꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯏ ꯁꯤꯗ ꯅꯪꯅ ꯌꯨꯝꯗ ꯂꯩꯔꯨꯁꯤ ꯍꯥꯏꯔꯤꯕꯅꯤ ꯑꯗꯣ ꯑꯩꯗꯤ ꯉꯝꯃꯣꯏꯀꯣ ꯀꯨꯏꯅꯒ ꯂꯩꯕ ꯑꯗꯨꯅ ꯅꯁꯥꯅ ꯈꯪꯅ ꯁꯤꯜꯂꯛꯎ ꯍꯣꯏꯕ ꯑꯩꯁꯨ ꯈꯪꯉꯤ ꯃꯇꯝ ꯈꯔ ꯈꯛꯇꯅꯤ ꯈꯔ ꯂꯩꯔꯒ ꯑꯩꯒꯤ ꯐꯝꯐꯝ ꯊꯣꯛꯄ ꯂꯧꯏꯪꯈꯣꯜꯗꯣ ꯂꯧꯔꯒ ꯌꯣꯟꯊꯣꯛꯂꯝꯂꯒ ꯆꯠꯂꯗꯣꯏꯅꯦ ꯏꯕꯥꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯩ ꯑꯁꯨꯝꯅ ꯁꯅꯥꯅ ꯐꯅ ꯌꯨꯝꯁꯤꯗ ꯂꯩꯅꯤꯡꯗ꯭ꯔꯕꯁꯨ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯍꯧꯖꯤꯟꯈ꯭ꯔꯦ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯅꯤ ꯁꯅꯥ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯤꯉꯩ ꯃꯅꯥꯎꯅꯨꯄꯥ ꯈꯣꯝꯕ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯇꯨꯅ ꯃꯇꯩꯃꯅ ꯆꯥꯛ ꯊꯣꯡꯂꯤꯕꯗꯨꯗ ꯏꯇꯩꯃ ꯀꯩ ꯏꯟꯁꯥꯡ ꯊꯣꯡꯗꯣꯏꯅꯣ ꯁꯅꯥ ꯈꯣꯝꯕ ꯎꯕꯗ ꯁꯥꯎꯔꯞ ꯇꯧꯗꯨꯅ ꯈꯪꯗꯦ ꯀꯔꯤꯕꯨ ꯂꯩꯗꯅ ꯀꯔꯤ ꯑꯍꯥꯎꯕ ꯊꯣꯡꯗꯣꯏꯅꯣ ꯑꯔꯩꯕ ꯌꯦꯡꯂꯒ ꯍꯥꯎꯒꯦꯔꯥ ꯍꯥꯎꯔꯣꯏꯔꯥ ꯊꯣꯡꯂ ꯂꯣꯏꯔꯦ ꯈꯣꯝꯕ ꯃꯇꯩꯃꯒꯤ ꯈꯣꯟꯗꯥꯗꯨ ꯇꯜꯂꯗꯨꯅ ꯋꯥꯃꯇ ꯍꯥꯏꯔꯝꯗ ꯇꯨꯃꯤꯟ ꯊꯣꯛꯈ꯭ꯔꯦ ꯁꯅꯥꯗꯤ ꯃꯕꯨꯛ ꯐꯠꯇꯕꯒꯤ ꯍꯧꯅꯕꯤ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯉꯥꯡꯍꯧꯏ ꯑꯍꯥꯎꯕꯅ ꯆꯥꯅꯤꯡꯂꯤꯕ ꯃꯁꯛꯁꯤꯡꯁꯦ ꯁꯨꯛꯌꯦꯡ ꯌꯦꯡꯅꯤꯡꯗꯦ ꯃꯌꯥꯝꯕꯗꯨꯅ ꯀꯗꯣꯝꯗ ꯆꯠꯈ꯭ꯔꯕꯅꯣ ꯈꯪꯗꯦ ꯃꯥꯗꯤ ꯃꯌꯨꯝꯅꯤꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈ꯭ꯔꯕ ꯑꯩꯗꯤ ꯍꯩꯅꯗꯦꯕ ꯌꯥꯝ ꯃꯅꯥꯎꯅꯨꯄꯥꯅꯤꯅ ꯇꯧꯔꯤꯁꯤꯒ ꯏꯅꯤꯡꯗꯦ ꯌꯥꯝꯅ ꯁꯅꯥ ꯅꯣꯡꯃꯇ ꯌꯨꯝꯁꯤꯗ ꯂꯩꯔꯤꯕ ꯃꯅꯥꯎꯅꯨꯄꯥ ꯈꯣꯝꯕꯗꯤ ꯂꯥꯏꯔꯗꯅ ꯃꯅꯦ ꯃꯀꯨ ꯐꯥꯎꯕ ꯐꯖꯅ ꯋꯥꯁꯨ ꯉꯥꯡꯗꯦ ꯃꯥꯒꯤ ꯊꯣꯛꯄ ꯆꯥꯛ ꯊꯣꯡꯂꯝꯂꯒ ꯁꯦꯝ ꯁꯥꯗꯨꯅ ꯊꯝꯂꯝꯕꯒ ꯀꯥꯗ ꯑꯗꯨꯝ ꯂꯩꯈꯤꯕꯅꯤ ꯑꯗꯨꯅ ꯈꯣꯝꯕꯅꯁꯨ ꯀꯌꯥ ꯍꯩꯅꯗꯦ ꯃꯇꯩꯃꯁꯤ ꯈꯣꯝꯕ ꯃꯐꯤ ꯃꯔꯣꯜ ꯂꯣꯏꯁꯤꯟꯗꯨꯅ ꯁꯨꯃꯥꯡꯂꯣꯝꯗ ꯊꯣꯛꯂꯛꯂꯒ ꯃꯃꯥꯕꯨ ꯀꯣꯏꯊꯤ ꯊꯤꯗꯨꯅ ꯀꯧꯔꯛꯏ ꯏꯃꯥ ꯀꯥꯏꯗ ꯂꯩꯒꯦ ꯀꯥꯏ ꯆꯠꯈ꯭ꯔꯖꯥꯅꯣ ꯑꯩꯈꯣꯏ ꯏꯃꯥꯁꯤꯕꯣ ꯄꯨꯈ꯭ꯔꯤꯗ ꯏꯟꯁꯥꯡ ꯆꯥꯝꯂꯨꯕ ꯃꯤꯁꯅ ꯂꯣꯏꯔꯗꯨꯅ ꯀꯥꯈꯠꯂꯛꯄꯅꯤ ꯈꯣꯝꯕꯅ ꯀꯧꯔꯤꯗꯨꯗ ꯇꯥ ꯈꯣꯝꯕ ꯏꯗꯣꯝꯆꯥꯗꯣ ꯃꯅꯤꯡꯂꯣꯝꯒꯤ ꯏꯪꯈꯣꯜꯗ ꯏꯃꯥꯒ ꯂꯩꯍꯧꯕꯅꯦ ꯑꯗꯨꯗꯤ ꯅꯪ ꯑꯝꯇ ꯀꯧꯔꯝꯃꯣ ꯑꯩꯅ ꯀꯧꯍꯧꯋꯦ ꯍꯥꯏꯔꯝꯃꯣ ꯍꯣꯏ ꯍꯥꯏꯕꯤꯔꯝꯃꯒꯦ ꯆꯥꯎꯕꯤꯁꯨ ꯃꯤꯁꯅꯥꯅ ꯍꯥꯏꯔꯝꯕꯗꯒꯤ ꯃꯈꯨꯠꯇ ꯌꯦꯟꯗꯦꯝ ꯈꯔ ꯄꯨꯔꯒ ꯂꯥꯛꯂꯤ ꯃꯆꯥ ꯑꯇꯣꯝꯕꯅ ꯃꯥꯡꯒꯣꯜꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨꯗ ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ ꯏꯃꯥꯕꯨ ꯀꯧꯕꯕꯣ ꯅꯃꯥꯕꯣꯛ ꯈꯣꯏꯗꯒꯤ ꯌꯦꯟꯗꯦꯝ ꯆꯥꯔ ꯄꯥꯝꯕꯤ ꯈꯤꯇ ꯂꯧꯔꯨꯕꯅꯤꯅꯦ ꯏꯃꯥ ꯑꯩ ꯊꯕꯛ ꯑꯝꯇ ꯆꯠꯂꯨꯒꯦ ꯇꯧꯕꯅꯤ ꯏꯝꯐꯥꯜꯗ ꯉꯁꯤꯗꯣ ꯑꯥꯗ ꯏꯃꯥꯟꯅꯕ ꯑꯃꯒꯤ ꯕꯔꯥꯗ ꯂꯩꯔꯒ ꯍꯌꯦꯡ ꯍꯜꯂꯛꯂꯒꯦ ꯀꯔꯤ ꯊꯕꯛꯅꯣꯅꯦ ꯅꯪꯅ ꯆꯠꯇꯣꯏꯁꯤꯕꯣ ꯅꯄꯥꯕꯨꯡꯗ ꯀꯥꯏꯗꯤ ꯍꯥꯏꯈ꯭ꯔꯕ꯭ꯔꯣ ꯅꯪꯕꯨ ꯉꯔꯥꯡꯗꯤ ꯍꯥꯏꯐꯦꯠ ꯍꯥꯏꯈ꯭ꯔꯕꯅꯤ ꯌꯨꯝꯗ ꯁꯨꯝ ꯂꯩꯕꯁꯦ ꯂꯩꯐꯝ ꯈꯪꯗꯦ ꯊꯕꯛ ꯑꯃꯗꯤ ꯊꯤꯗꯕ ꯌꯥꯗ꯭ꯔꯦ ꯑꯗꯨꯅ ꯍꯟꯗꯛꯀꯤꯁꯤꯗꯤ ꯈꯔ ꯀꯟꯅ ꯍꯣꯠꯅꯔꯒ ꯉꯝꯕ꯭ꯔꯥ ꯑꯃꯨꯛꯇ ꯌꯦꯡꯂꯨꯒꯦ ꯏꯃꯥ ꯍꯣꯏ ꯃꯥꯏ ꯄꯥꯛꯅꯕ ꯀꯟꯅ ꯍꯣꯠꯅꯧ ꯑꯗꯣ ꯅꯪꯕꯨ ꯍꯧꯖꯤꯛ ꯑꯗꯨꯝ ꯆꯠꯂꯗꯣꯏꯔꯥ ꯅꯐꯤꯒ ꯍꯣꯡꯗꯨꯅ ꯂꯩꯔꯝꯃꯤꯁꯤꯕꯨ ꯆꯥꯛ ꯆꯥꯔꯔꯣꯏ ꯍꯥꯏꯔꯣ ꯆꯥꯔꯒ ꯑꯣꯏꯅ ꯆꯠꯂꯨꯗꯅ ꯌꯥꯔꯦꯗ ꯏꯃꯥ ꯑꯥꯗ ꯑꯣꯏꯅ ꯆꯥꯔꯨꯔꯒꯦ ꯏꯇꯩꯃꯗꯣ ꯏꯁꯧ ꯇꯧꯍꯧꯕꯅꯤ ꯆꯥꯛ ꯆꯥꯕ ꯅꯪꯂꯔꯣꯏ ꯑꯩ ꯑꯗꯨꯝ ꯆꯠꯂꯒꯦꯅ ꯊꯣꯛꯂꯛꯂꯕꯅꯤ ꯆꯠꯂꯨꯈꯤꯒꯦ ꯏꯃꯥ ꯍꯣꯏ ꯏꯃꯥ ꯃꯅꯝ ꯅꯝꯊꯣꯛꯄꯤꯔꯒꯦ ꯂꯥꯛꯑꯣ ꯈꯣꯝꯕ ꯃꯃꯥꯅ ꯃꯅꯝ ꯅꯝꯕꯤꯔꯒ ꯊꯣꯛꯈ꯭ꯔꯦ ꯆꯥꯎꯕꯤꯁꯨ ꯃꯆꯥꯅ ꯊꯣꯛꯈꯤꯕꯗꯨ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯪꯂꯛꯏ ꯁꯅꯥꯅꯤ ꯏꯟꯁꯥꯡ ꯁꯦꯝꯂꯝꯃꯤ ꯏꯃꯧ ꯏꯕꯦꯝꯃ ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯗꯧꯔꯤ ꯉꯁꯤꯗꯤ ꯏꯃꯥꯅꯅꯦ ꯅꯃꯥꯕꯣꯛ ꯈꯣꯏꯗꯒꯤ ꯌꯦꯟꯗꯦꯝ ꯆꯥꯔ ꯂꯧꯕ ꯆꯠꯄꯗ ꯏꯔꯣꯝꯕ ꯆꯥꯅꯤꯡꯉꯦꯅ ꯈꯔ ꯂꯧꯔꯛꯄꯅꯤ ꯃꯁꯤ ꯏꯔꯣꯜꯂꯨꯗꯅ ꯉꯝꯃꯔꯣꯏ ꯏꯃꯥ ꯑꯩꯗꯤ ꯉꯁꯥꯏꯅ ꯀꯥꯡꯁꯣꯏ ꯊꯣꯡꯖꯤꯟꯈ꯭ꯔꯦ ꯑꯩꯅ ꯁꯦꯝꯃꯤꯁꯤꯗꯤ ꯅꯆꯥꯅꯨꯄꯥꯅ ꯌꯦꯟ ꯆꯥꯁꯦꯅ ꯂꯩꯕ ꯆꯠꯈꯤ ꯑꯗꯨꯒꯤ ꯃꯔꯣꯏ ꯃꯄꯥꯡ ꯁꯦꯝꯂꯝꯕꯅꯤ ꯏꯃꯥꯒꯤ ꯏꯔꯣꯟꯕꯗꯣ ꯀꯣꯟꯅ ꯆꯥꯔꯁꯤ ꯆꯥꯎꯕꯤ ꯃꯃꯧ ꯅꯨꯄꯤꯒꯤ ꯃꯑꯣꯡꯗꯨꯗ ꯃꯥ ꯁꯥꯎꯗꯤ ꯁꯥꯎꯅꯤꯡꯂꯕꯅꯤ ꯑꯗꯨꯕꯨ ꯃꯥꯟꯅꯔꯒ ꯊꯪꯅꯕ ꯃꯤꯁꯤꯡꯅ ꯎꯁꯤꯠꯂꯣꯏ ꯈꯟꯗꯨꯅ ꯃꯥꯟꯅꯔꯨꯗ꯭ꯔꯦ ꯆꯥꯎꯕꯤ ꯃꯥꯅ ꯄꯨꯔꯛꯄ ꯌꯦꯟꯗꯦꯝꯗꯨ ꯃꯅꯥ ꯃꯁꯤꯡ ꯊꯝꯂꯤꯕ ꯄꯣꯂꯥꯡ ꯑꯗꯨꯗ ꯍꯥꯞꯆꯤꯜꯂꯝꯃꯤ ꯑꯗꯨꯒ ꯃꯃꯧꯗ ꯆꯥꯛ ꯏꯟꯁꯥꯡꯗꯨ ꯂꯣꯏꯔꯗꯤ ꯅꯅꯥꯎ ꯅꯨꯄꯥꯗꯨ ꯆꯥꯛ ꯈꯔ ꯄꯤꯖꯔꯒ ꯆꯠꯍꯟꯈ꯭ꯔꯕꯗꯤ ꯐꯔꯝꯒꯗꯕꯅꯤ ꯅꯪꯍꯧꯗ꯭ꯔꯦ ꯑꯥꯗ ꯑꯣꯏꯅ ꯆꯥꯖꯅꯤ ꯑꯍꯥꯎꯕ ꯌꯥꯝ ꯄꯥꯝꯕꯅꯤꯅ ꯑꯥꯗ ꯍꯣꯇꯦꯜꯗ ꯆꯥꯕꯅꯕꯨ ꯍꯦꯟꯅ ꯄꯥꯝꯂꯝꯅꯤ ꯆꯥꯎꯕꯤ ꯋꯥ ꯃꯈꯥ ꯇꯥꯅꯤꯡꯗ꯭ꯔꯗꯨꯅ ꯅꯄꯥꯕꯨꯡ ꯏꯕꯥꯅꯤꯒꯤꯗꯣ ꯊꯤꯗꯣꯛꯇꯨꯅ ꯊꯝꯂꯝꯃꯨ ꯑꯩ ꯌꯦꯟꯗꯦꯝꯁꯦ ꯍꯥꯏꯐꯦꯠꯇ ꯊꯥꯖꯤꯜꯂꯨꯈꯤꯒꯦ ꯅꯄꯥꯕꯨꯡꯁꯨ ꯆꯥꯛ ꯆꯥꯅꯕ ꯍꯥꯏꯔꯝꯃꯒꯦ ꯂꯣꯏꯁꯤꯟꯗꯨꯅ ꯊꯝꯂꯝꯃꯨ ꯅꯣꯏꯒꯤ ꯆꯥꯅꯕꯗꯨꯅ ꯀꯣꯟꯅ ꯍꯦꯛ ꯇꯧꯔꯣ ꯐꯥꯝ ꯆꯠꯀꯗꯧꯔꯤꯕꯅꯤ ꯅꯄꯥꯕꯨꯡ ꯏꯕꯥꯅꯤ ꯂꯣꯏꯁꯤꯜꯂꯝꯃꯣꯀꯣ ꯍꯥꯏꯔꯝꯗꯨꯅ ꯆꯥꯎꯕꯤ ꯊꯣꯛꯈ꯭ꯔꯦ ꯁꯅꯥꯁꯨ ꯃꯅꯦ ꯃꯀꯨꯒꯤ ꯆꯥꯛꯁꯦ ꯄꯤꯖꯊꯣꯛꯈ꯭ꯔꯒ ꯐꯥꯝꯗ ꯆꯠꯆꯈ꯭ꯔꯅꯤ ꯈꯟꯗꯨꯅ ꯊꯕꯛ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯑꯁꯨꯝꯅ ꯁꯅꯥ ꯃꯅꯦ ꯃꯀꯨꯒꯤ ꯁꯦꯕꯥ ꯌꯥꯝ ꯇꯧꯅꯤꯡꯗ ꯅꯨꯃꯤꯠ ꯈꯔꯅꯤ ꯁꯨꯝ ꯍꯧꯖꯤꯟꯈ꯭ꯔꯦ ꯃꯄꯨꯔꯣꯏꯕ ꯈꯥꯕꯁꯨ ꯍꯟꯗꯛꯇꯤ ꯊꯕꯛ ꯆꯠꯂꯤꯕꯅꯦ ꯍꯥꯏꯅ ꯌꯨꯝꯗ ꯄꯥꯛꯅ ꯂꯩꯇ꯭ꯔꯦ ꯑꯗꯨꯅ ꯍꯦꯟꯅ ꯁꯅꯥꯗꯤ ꯌꯨꯝꯁꯤꯗ ꯃꯥꯕꯨ ꯃꯇꯣꯝꯇ ꯊꯕꯛ ꯃꯌꯥꯝ ꯁꯨꯍꯟꯗꯨꯅ ꯊꯝꯃꯤ ꯍꯥꯏꯅ ꯄꯪꯁꯥꯎꯗ ꯁꯥꯎꯗꯨꯅ ꯏꯁꯧ ꯇꯧꯗꯨꯅ ꯂꯩꯈ꯭ꯔꯦ ꯑꯌꯨꯛꯅꯤ ꯈꯥꯕ ꯃꯥꯅ ꯍꯥꯟꯅ ꯍꯧꯒꯠꯂꯛꯏ ꯃꯥꯅ ꯍꯧꯒꯠꯂꯛꯂꯤꯕꯗꯨ ꯄꯨꯡꯗꯤ ꯐꯅ ꯊꯦꯡꯂꯕꯅꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯨꯄꯤ ꯍꯧꯒꯠꯇ꯭ꯔꯤꯕꯗꯨ ꯊꯦꯡꯉꯦ ꯍꯥꯏꯅ ꯍꯧꯗꯣꯛꯂꯝꯗꯦ ꯈꯥꯕꯁꯤ ꯃꯥꯒꯤ ꯅꯨꯄꯤꯅꯕꯨ ꯍꯥꯏꯔꯕꯗꯤ ꯀꯅꯥꯒꯤ ꯋꯥ ꯂꯧꯗꯕ ꯃꯥꯒꯤ ꯅꯨꯄꯤ ꯈꯛꯀꯤ ꯈꯟꯕ ꯅꯨꯄꯥꯅꯤ
Machin manau mama mapa phana nungshirabasu sanana mangonda saukini khanbada pakhatlibani. Mana mapanda thuglakpada mamana sumangwai taiduna leirambadu ubada khaba mina ukhraga kari khankhini khanna pakhalap tawduna hai. Kaino imana tawridabo amta loshilo. Kaidawrage wai taibasibo pungsi thenglabani. Namitna waton yauraga sumangwairam loshinba haunade. Ado namong nupi hawgalaga adum tawjani. Thangnabagi misingna uraga namong nupi kase minamta nungshiraroi. Phanasu ahaloina dum laithawba ima. Sumbasi thoini yawshiluran. Namong nupi na horen hawgalaga dum tawjani. Chawbi na hankhaidi nongmata wangangda tumin masu mauga manaduna chinda pawdanaba pamde haina angamba khudingdi loinamak tawjabani. Mamong nupi na suningdaba thabak tawningdaba ubada mana anamba loina tawrabani. Adubu machanupa mana khangna magi nupibu chaigadra hairaga mama mangonda oina nganglakpaduda sauningluraba mali. Phuk hawgattuna sauna hairi. Ibungo chawba hojik sibu pung kaya tarabagi. Pung taruk tare taraklasi phawba duk thawmai thadaba haibasibu haunaribro. Yum sibu mawloteba yumlo. Nangi nupira nongmata yahawnganna hawduna duk thawmai katpa nangbu thengnakrabro. Aina thabak pumnamak loiraba matamda hawgalaktuna iruzaraga chak thongba khak changkhibadu phaw isau tawduna thongliba. Masida mabu ngaiduna aise ahalne haiduna laithokro siro. Khaba mamagi matawduda kannadi khomde. Ima ado namoksida phajana hairaga mana dum tawjani haibani. Imadi tumin laibibi yare haibani. Mina uraga aikhoibu kai haina khandoin. Imagi mawongse nacha namoi khoibu yonbaga chap manadro. Chawbi sauna machada yengduna maw ama leirabati ayuk nganna hawgatuna thabeng khang loisilaga nganna duk maira kattuna ningthi sani yum se pangadaban. Ngasi phaw yum oina ningthi na palibase imana mina ngangna khini khanduna ngamna bu hanabagini. Aina ahaloine haina tumina leikrabadi yum se yum oiraroi. Nangi nupi sinadi maw ama oibagi thabak tawbadi oithoklaroi. Khaba kari sukhumdi. Imongdagi tumsinnaduna leirambasana Mapuroibana mamada kari sukhumba tadabaduda hawgattuna mapanda thoklaklami. Mapuroibana tumin leptuna leirambaduna ngasaidagi namasina aibu sumangda leptuna koyon yolibase nangna karisu haidana tumin leirineba. Aisibu mamau amani haina kaimta khanbida khai koilaw lawrise moi tamona taraga leirineba. Chawbi mamaugi matawduna hena sauningle. Ngangnarabadi ayuksida yumthangnaba singna karino ngangnakhiba tare haina yengning de changkhro na saksing napabu halaklagane amuk matha sanaba silan changkhro imana namoibu asuk yolisibu karigino haibanida. Yari tokdo nupi changoi mungdu thabuk loisin base yawshiro nangsu kaigi yawdoiba idea imana loini yumse palin haikidai loinamak hanubi mana tawjani ngasidagi chak phau thongduna pijaroi. Chawbi tapthana leirage khalambani mamaugi wahaiduda hena sauraduna nganna hauduna mau amagi thabak Laidu katpa phau tanbinangna kadaidagi manimukugi sebadi tawningni chak khara thonglibadusu tawningda tawriba oijat ine nangdia. Iyum sidagi chatbikhro yeningdre iyum si isor ningjab ingna chingna panjarambani ngasidi mathong maram amata khangdre. Khaba mamana saurakpaduda magi nupibu chingduna imungda poshinkhre. Asumna nongmagi imungsida saungnaba ngangnaba sum henjilai. Sanamasu manembu hena nungshidraduna khabada chakri tawduna yumda lainingde haina hai. Manawpa khombasu thabak amagini haina masu imphalda laikri. Misna mamana madomcha chawbida lawgi hangluso haina chawbi hoida changlai. Idomcha inama idomcha tabro. Sana imungdagi maphina na lusilaga thoklai. Misna kai leirage kai haige haibano imadi jakomda lehawbani. Kai chatoino inama ngasidi yam ke tharami thabak ama chaluge tawbani ado kai hainingbano nangbo imada haido boiragana chakhumda dum changoko hairamduna sana thokre. Misna di inganga e sana ki mawongduda chakhum lomda changlei madomcha ni inchang semduna leirambaduda idomcha sagri thongge haira ai sembiramge se haima yari idomcha dum tawrage nangbu kai leirage namana kai hairaklino. Yarise ai thongbirage imana idomcha do ngasi lau chatlusi idomcha yagadra hangluso na lakpani. Yani sakshi loisilamlaga sache hayo namada chalo idomcha tawhorage ai adum thongbirage idomcha
ꯑꯗꯩ ꯊꯕꯛ ꯂꯣꯏꯁꯤꯜꯂꯣ ꯂꯧ ꯆꯠꯊꯣꯛꯇꯣꯏꯅꯤꯅ ꯑꯗꯣ ꯏꯅꯝꯃꯅ ꯆꯠꯈ꯭ꯔꯤꯗꯣ ꯀꯥꯏꯗꯅꯣ ꯏꯗꯣꯝꯆꯥ ꯈꯪꯗꯦꯗ ꯏꯕꯦꯝ ꯃꯧꯅꯦꯅ ꯂꯩꯔꯤꯁꯦ ꯒ꯭ꯌꯥꯟꯒ ꯇꯥꯗꯦ ꯅꯗꯣꯝꯆꯥ ꯃꯥꯗꯤ ꯌꯨꯝꯗ ꯁꯨꯡꯂꯩ ꯂꯩꯅꯤꯡꯗꯕꯅꯤ ꯅꯍꯥꯟ ꯀꯩ ꯎꯄꯥꯏ ꯂꯩꯇꯕꯒꯤ ꯌꯨꯝꯁꯤꯗ ꯑꯗꯨꯝ ꯂꯩꯁꯤꯟꯅꯔꯤꯕꯅꯤ ꯃꯄꯥꯝꯗꯅꯤ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝ ꯍꯥꯏꯔꯝꯕꯅꯤ ꯃꯥꯅꯕ ꯇꯟꯗꯨꯅ ꯀꯔꯤꯝꯇ ꯍꯥꯏꯗ꯭ꯔꯕꯅꯤ ꯃꯈꯣꯏꯒꯤ ꯏꯅꯝꯃꯗꯨꯅ ꯂꯩꯔꯤꯉꯩꯗꯗꯤ ꯈꯔ ꯉꯥꯡ ꯁꯛꯇꯅ ꯒ꯭ꯌꯥꯟ ꯈꯔ ꯇꯥꯔꯝꯕꯅꯤ ꯏꯅꯝꯃ ꯂꯩꯈꯤꯗꯕꯗꯒꯤ ꯃꯥꯒꯤ ꯍꯩꯅꯕꯤꯁꯦ ꯑꯗꯨꯝ ꯇꯧꯔꯕꯅꯤ ꯑꯗꯣ ꯊꯕꯛ ꯆꯠꯇꯧ ꯂꯩꯔꯁꯨ ꯀꯀꯥꯒ ꯏꯗꯣꯝꯆꯥꯒꯒꯤ ꯆꯥꯛꯁꯤꯗ ꯂꯣꯏꯁꯤꯟꯕꯤꯔꯝꯃꯒ ꯆꯠꯄ ꯌꯥꯏ ꯍꯥꯏꯕ ꯏꯅꯝꯃꯁꯦ ꯀꯗꯥꯏꯗꯒꯤ ꯑꯗꯨꯒꯨꯝꯕꯒ ꯈꯟꯕ ꯃꯧ ꯅꯠꯇꯦ ꯇꯨꯝꯕ ꯍꯧꯒꯠꯂꯛꯄꯒ ꯏꯔꯨꯖꯔꯒ ꯆꯥ ꯊꯛꯂꯒ ꯉꯁꯤꯗꯤ ꯊꯕꯛ ꯆꯠꯇꯧ ꯂꯩ ꯏꯃꯥ ꯍꯥꯏꯔꯝꯃꯒ ꯆꯠꯈ꯭ꯔꯤꯕꯁꯤꯅꯤ ꯑꯁ ꯏꯅꯝꯃꯁꯤꯗꯤ ꯄꯨꯔꯥ ꯃꯑꯣꯡ ꯑꯃꯅꯤ ꯃꯥꯅꯤ ꯍꯌꯦꯡꯋꯥꯏ ꯅꯣꯏꯗꯤꯅꯦ ꯅꯅꯦꯝ ꯅꯀꯨ ꯃꯁꯛ ꯈꯪꯅ ꯅꯤꯡꯊꯤꯖꯅ ꯁꯦꯕꯥ ꯇꯧꯗꯨꯅ ꯌꯨꯝꯒꯤ ꯃꯧ ꯑꯃꯒꯤ ꯅꯤꯌꯣꯝ ꯆꯞ ꯆꯥꯅ ꯆꯠꯀꯗꯕꯅꯤꯀꯣ ꯃꯈꯣꯏꯒꯨꯝꯕꯒꯤ ꯃꯇꯧ ꯇꯝꯕ ꯌꯥꯗꯦ ꯌꯨꯝꯒꯤ ꯃꯧꯗꯨꯅ ꯅꯤꯌꯣꯝ ꯀꯥꯏꯔꯕ ꯏꯃꯨꯡꯗꯣ ꯏꯪꯂꯔꯣꯏꯗꯕꯅꯤ ꯍꯣꯏ ꯏꯗꯣꯝꯆꯥ ꯇꯧꯔꯣꯏꯗ ꯀꯩꯁꯨ ꯑꯗꯣ ꯏꯗꯣꯝꯆꯥ ꯇꯥꯈꯣꯝꯕꯁꯨ ꯅꯨꯄꯤ ꯊꯤꯕ ꯌꯥꯔꯦ ꯑꯐꯕ ꯃꯧ ꯑꯃ ꯊꯤꯔꯒ ꯂꯨꯍꯣꯡꯅꯕ ꯍꯥꯏꯔꯁꯤꯗꯅ ꯈꯜꯂꯤꯕꯅꯤ ꯅꯗꯣꯝꯆꯥꯁꯨ ꯑꯗ ꯅꯣꯏ ꯇꯥꯈꯣꯝꯕꯅ ꯊꯕꯛꯅꯤ ꯍꯥꯏꯗꯅ ꯏꯝꯐꯥꯜꯗ ꯂꯩꯈ꯭ꯔꯕꯅꯤꯅ ꯋꯥꯔꯤ ꯄꯥꯛꯅ ꯁꯥꯟꯅꯕ ꯐꯪꯗꯦ ꯍꯟꯗꯛ ꯌꯨꯝꯗ ꯍꯜꯂꯛꯄꯗꯗꯤ ꯁꯣꯏꯗꯅ ꯍꯧꯗꯣꯛꯂꯒꯦ ꯏꯗꯣꯝꯆꯥ ꯑꯩ ꯆꯥꯛ ꯏꯟꯁꯥꯡꯁꯦ ꯂꯣꯏꯁꯤꯟꯕꯤꯔꯝꯃꯒꯦ ꯏꯗꯣꯝꯆꯥꯁꯨ ꯊꯕꯛ ꯂꯣꯏꯁꯤꯜꯂꯨꯔꯣ ꯑꯩꯁꯨ ꯄꯨꯟꯅ ꯆꯠꯇꯣꯏꯅꯦ ꯂꯧ ꯍꯣꯏ ꯑꯗꯨꯗꯤ ꯂꯣꯏꯁꯤꯜꯂꯝꯃꯨꯀꯣ ꯏꯗꯣꯝꯆꯥ ꯊꯕꯛ ꯑꯇꯩ ꯂꯣꯏꯁꯤꯜꯂꯝꯈꯤꯒꯦ ꯁꯣꯝꯇꯅ ꯁꯅꯥ ꯃꯕꯨꯡꯒꯤ ꯅꯥꯛꯇ ꯂꯥꯛꯏ ꯇꯥꯃꯣꯆꯥ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯂꯩꯕꯤꯗꯕ ꯌꯥꯔꯣꯏ ꯑꯩ ꯌꯨꯝꯗꯨꯗ ꯂꯩꯕꯗꯣ ꯌꯥꯝ ꯍꯩꯅꯗ꯭ꯔꯦꯕ ꯍꯣꯏꯅꯦ ꯑꯗꯨꯕꯨꯗꯤ ꯇꯥꯃꯣꯅ ꯁꯣꯏꯗꯅ ꯂꯩꯕꯤꯔꯒꯦ ꯑꯗꯨꯕꯨ ꯅꯪꯕꯨ ꯑꯍꯜꯈꯩꯗꯨꯒ ꯅꯤꯡꯊꯤꯅ ꯂꯩꯃꯤꯟꯅꯕ ꯀꯩꯗꯧꯏ ꯍꯥꯏꯕꯅꯤꯗ ꯑꯁ ꯀꯥꯏꯗꯒꯤ ꯑꯩ ꯁꯨꯡꯍꯩ ꯍꯩꯅꯗꯦ ꯃꯣꯏ ꯑꯗꯨꯋꯥꯏꯗꯣ ꯂꯩꯅꯤꯡꯗꯦꯕ ꯌꯥꯝꯅ ꯏꯇꯣꯝꯇ ꯌꯥꯝ ꯏꯪꯅ ꯆꯤꯛꯅ ꯂꯩꯅꯤꯡꯉꯦ ꯃꯁꯛꯁꯤꯡꯗꯨ ꯎꯕꯒ ꯍꯦꯛꯇ ꯁꯥꯎꯅꯤꯡꯉꯦ ꯐꯔꯦ ꯆꯥꯛꯀ ꯆꯥꯔꯒ ꯍꯜꯂꯣ ꯅꯅꯝꯃꯒꯤ ꯅꯥꯛꯇ ꯆꯪꯉꯨ ꯑꯩꯁꯨ ꯑꯁ꯭ꯋꯥꯏꯐꯥꯎꯗ ꯊꯣꯛꯂꯨꯈꯤꯒꯦ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯤ ꯆꯥꯎꯕꯤ ꯀꯩꯊꯦꯜ ꯃꯆꯥꯗ ꯊꯣꯛꯂꯛꯏ ꯂꯝꯕꯤꯗ ꯂꯩꯀꯥꯏ ꯃꯧ ꯈꯔꯁꯨ ꯆꯠꯇꯨꯅ ꯂꯩꯔꯝꯃꯤ ꯁꯥꯟꯇꯤ ꯆꯥꯎꯕꯤ ꯎꯕꯗ ꯏꯆꯦ ꯆꯥꯎꯕꯤꯌꯥ ꯀꯩꯊꯦꯜꯗ ꯊꯣꯛꯂꯛꯂꯤꯔꯣ ꯍꯣꯏ ꯏꯟꯁꯥꯡ ꯑꯅꯧ ꯑꯄꯦꯠ ꯈꯤꯇ ꯂꯩꯔꯨꯒꯦ ꯍꯥꯏꯅ ꯊꯣꯛꯂꯛꯂꯤꯕꯅꯤ ꯃꯧ ꯑꯃꯅ ꯆꯥꯎꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯅꯦ ꯅꯣꯏꯒꯤ ꯃꯧꯗꯨ ꯀꯃꯥꯏ ꯇꯧꯒꯦ ꯑꯗꯨꯝ ꯐꯕ꯭ꯔꯣ ꯐꯅꯗꯤ ꯀꯨꯏꯔꯦ ꯌꯨꯝꯗ ꯍꯜꯂꯛꯈ꯭ꯔꯤꯁꯤ ꯅꯣꯡꯃꯇ ꯎꯒꯦꯒ ꯐꯪꯗꯦ ꯐꯩꯌꯦ ꯌꯨꯝꯗꯒꯤꯒ ꯆꯠꯊꯣꯛꯎ ꯌꯥꯕ ꯏꯃꯧ ꯅꯠꯇꯦ ꯐꯔꯕꯅꯤ ꯏꯅꯦ ꯂꯩꯀꯥꯏ ꯀꯣꯏꯔꯒ ꯋꯥꯔꯦꯝ ꯉꯥꯡꯅꯕꯤ ꯃꯧꯁꯤꯡꯒꯤ ꯃꯔꯛꯇ ꯌꯥꯎꯗꯧ ꯁꯔꯨꯛ ꯆꯥꯎꯕꯤ ꯋꯥꯒ ꯃꯈꯥ ꯈꯨꯝꯃꯨꯗ꯭ꯔꯤ ꯀꯩꯊꯦꯜ ꯃꯆꯥ ꯌꯧꯔꯗꯨꯅ ꯃꯅꯥ ꯃꯁꯤꯡ ꯑꯅꯧ ꯑꯄꯦꯠ ꯈꯔ ꯂꯩꯔꯒ ꯍꯜꯂꯛꯂꯦ ꯊꯣꯡꯒꯥꯜ ꯆꯪꯂꯛꯄꯗ ꯈꯥꯕ ꯊꯣꯛꯂꯛꯏ ꯏꯕꯨꯡꯉꯣ ꯀꯥꯏꯗ ꯆꯠꯊꯣꯛꯀꯦ ꯍꯥꯏꯕꯅꯣ ꯅꯪꯕꯨ ꯅꯨꯃꯤꯠ ꯇꯥꯔꯝꯗꯥꯏꯁꯤꯗ ꯗꯨꯀꯥꯟ ꯐꯥꯎꯗ ꯊꯣꯛꯂꯨꯒꯦ ꯇꯧꯕꯅꯦ ꯏꯃꯥ ꯀꯣꯏꯔꯛꯀꯅꯨꯀꯣ ꯃꯝꯁꯤꯜꯂꯛꯂꯕꯅꯤ ꯍꯣꯏ ꯏꯃꯥ ꯈꯥꯕ ꯊꯣꯛꯈ꯭ꯔꯦ ꯆꯥꯎꯕꯤꯁꯨ ꯌꯨꯝꯂꯣꯝꯗ ꯆꯪꯂꯛꯂꯤ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯂꯩꯔꯛꯂꯤꯕꯁꯤꯡꯗꯨ ꯊꯝꯂꯝꯗꯨꯅ ꯃꯥꯡꯒꯣꯜꯗ ꯉꯥꯏꯍꯥꯛ ꯐꯝꯊꯗꯨꯅ ꯍꯪꯆꯤꯠ ꯂꯥꯡꯏ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯇꯥꯁꯤꯜꯂꯛꯄꯗꯨꯗ ꯃꯃꯧꯕꯨ ꯀꯧꯔꯛꯏ ꯁꯅꯥ ꯅꯪꯕꯨ ꯇꯥꯕ꯭ꯔꯣ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯂꯦꯅꯦꯍꯦ ꯗꯨꯛ ꯊꯥꯎꯃꯩ ꯀꯠꯅꯕ ꯇꯧꯔꯣꯅꯦ ꯏꯃꯨꯡꯗꯒꯤ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯊꯥꯟꯗꯕ ꯌꯥꯏꯌꯦ ꯏꯃꯥ ꯀꯩꯁꯨꯝ ꯇꯧꯔꯣꯏ ꯉꯁꯤꯗꯤ ꯏꯁꯥꯁꯤ ꯌꯥꯝ ꯉꯝꯗꯦ ꯑꯗꯨꯅ ꯊꯥꯜꯂꯔꯣꯏ ꯀꯔꯤꯅꯣꯅꯦꯍꯦ ꯅꯪꯕꯣ ꯌꯥꯝ ꯀꯟꯅ ꯉꯝꯗꯕ ꯅꯠꯇ꯭ꯔꯗꯤ ꯍꯧꯒꯠꯇꯨꯅ ꯗꯨꯛꯁꯤꯗꯤ ꯀꯠꯊꯣꯛꯎꯅꯦ ꯅꯪꯕꯣ ꯉꯝꯗ꯭ꯔꯦ ꯏꯃꯥ ꯉꯁꯤꯗꯤ ꯎꯄꯥꯏ ꯂꯩꯔꯔꯣꯏ ꯀꯠꯀꯦ ꯍꯥꯏꯔꯁꯨ ꯏꯃꯥꯅ ꯈꯔ ꯇꯧꯕꯤꯔꯣ ꯇꯧꯖꯅꯤ ꯃꯥꯏꯅ ꯑꯩ ꯍꯥꯏꯔ ꯉꯁꯤꯗꯤ ꯁꯨꯡꯉꯝ ꯉꯝꯃꯔꯣꯏ ꯉꯝꯗ꯭ꯔꯦ ꯍꯥꯏꯅ ꯇꯨꯝꯈ꯭ꯔꯗꯕꯅꯤ ꯃꯆꯥꯅꯨꯄꯥ ꯂꯥꯛꯂꯒ ꯃꯥꯏ ꯊꯣꯡꯖꯅꯤ ꯆꯥꯛꯁꯨ ꯑꯁꯤ ꯍꯥꯏꯔꯒ ꯁꯅꯥꯗꯤ ꯇꯨꯝꯗꯨꯅ ꯂꯩꯊꯣꯛꯈꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯈꯥꯕꯁꯨ ꯍꯜꯂꯛꯂꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯁꯅꯥꯕꯨ ꯀꯧꯗꯨꯅ ꯍꯧꯗꯣꯛꯏ ꯇꯥꯕ꯭ꯔꯣ ꯍꯧꯒꯠꯂꯨꯁꯤ ꯉꯥꯏꯍꯥꯛꯇꯪꯁꯤꯗ ꯑꯃꯨꯛ ꯇꯨꯝꯁꯤ ꯂꯩꯔꯝꯃꯤ ꯁꯤ ꯅꯪꯅ ꯂꯩꯌꯨ ꯍꯥꯏꯕꯈꯩꯗꯣ ꯂꯣꯏ ꯂꯩꯔꯛꯂꯕꯅꯤ ꯍꯧꯒꯠꯂꯨ ꯆꯥꯛꯀ ꯊꯣꯡꯅꯕ ꯇꯧꯔꯣ ꯉꯝꯃꯔꯣꯏ ꯅꯪ ꯊꯣꯡꯗꯣꯔꯣ ꯆꯥꯛꯀ ꯄꯤꯔꯛꯑꯣ ꯀꯗꯥꯏ ꯂꯩꯔꯛꯑꯦ ꯍꯥꯏꯗꯣ ꯈꯥꯕꯅ ꯄꯥꯏꯔꯤꯕ ꯈꯥꯎꯗꯣ ꯇꯥꯞ ꯂꯧꯏ ꯈꯥꯕ ꯃꯥꯏ ꯅꯨꯄꯤꯗ ꯇꯧꯁꯤꯟꯅꯔꯅꯨ ꯌꯥꯔꯦꯀꯣ ꯇꯨꯝꯁꯤꯟꯗ꯭ꯔꯁꯨ ꯗꯨꯛ ꯊꯥꯎꯃꯩꯁꯦ ꯀꯠꯄ ꯂꯣꯏꯕꯒ ꯆꯥꯛ ꯊꯥꯒꯠꯂꯝꯕ ꯌꯥꯗꯕ꯭ꯔꯣ ꯉꯝꯗꯦ ꯍꯥꯏꯔꯁꯨ ꯑꯩꯅꯁꯨ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯄ ꯌꯥꯏ ꯍꯥꯏꯕꯅꯤꯗ ꯀꯥꯏꯗꯒꯤ ꯗꯨꯛ ꯊꯥꯎꯃꯩꯅꯣ ꯊꯥꯗꯦ ꯑꯝꯇ ꯉꯁꯤꯗꯤ ꯉꯁꯥꯏꯗꯒꯤ ꯍꯧꯒꯠꯇ꯭ꯔꯦ ꯑꯩꯀꯣ ꯑꯗꯨꯗꯤ ꯀꯅꯥ ꯊꯥꯏꯕ ꯑꯗꯨꯗꯤ ꯏꯃꯥꯅ ꯑꯣꯏꯖꯥꯠꯂꯣ ꯑꯣꯏꯔꯝꯅꯤ ꯑꯩꯅ ꯉꯝꯃꯣꯏ ꯍꯥꯏꯈꯤꯕꯅꯤ ꯇꯧꯖꯅꯤ ꯃꯥꯏꯅ ꯅꯪꯁꯨ ꯆꯥꯛꯇꯣ ꯊꯣꯡꯖꯤꯜꯂꯨꯔꯣ ꯏꯃꯥꯅ ꯆꯪꯖꯔꯛꯁꯅꯤ ꯑꯗꯨꯝ ꯀꯔꯤꯅꯣꯕ ꯅꯪ ꯇꯧꯔꯤꯁꯦ ꯍꯦꯟꯗꯤ ꯍꯦꯟꯃꯟꯕꯅꯤꯀꯣ ꯏꯃꯥꯁꯦ ꯋꯥꯔꯕꯅꯤ ꯅꯪꯒ ꯃꯥꯟꯅꯗꯅꯕ ꯍꯣꯠꯅꯕꯗ ꯌꯥꯔꯦ ꯇꯥꯅꯤꯡꯗ꯭ꯔꯦ ꯈꯔ ꯋꯥꯖꯅꯤ ꯑꯩ ꯍꯥꯏꯔ ꯀꯔꯤꯝ ꯈꯪꯗꯦ ꯌꯨꯝꯁꯦ ꯍꯣꯡꯗ꯭ꯔꯤ ꯐꯥꯎ ꯑꯩꯗꯤꯅꯦ ꯊꯕꯛ ꯑꯃꯠꯇ ꯍꯦꯛ ꯐꯖꯅ ꯇꯧꯔꯣꯏ ꯅꯁꯥꯅ ꯈꯪꯉꯨ ꯅꯪ ꯁꯤꯗꯤꯕꯀꯣ ꯈꯥꯕ ꯊꯣꯛꯈ꯭ꯔꯦ
Sanamana ngame haibagi matawgum nokphet ka tawduna lehawi. Mapuroibana leirakpa chanabasingdu puthokduna charaga. Chanabasingse chasilaga sak chaningda haira tumma leikhra loiri. Moi mama macha thokpa tawjani. Tombi chakumda nga macha mapuduna changlai. Machanupina chak thongatuna leiribaduda. Nangbu chak thongatlabro? Thongatli. Inchangdi kai thongdoina khangdena semdri. Phare phare. Inchangdudi imana purakliba nga si thonglasi khitang. Hoi ma. Adoi ma. Ai pao matai chumjatlo. Kari pao nomuk ichana tarishina. Thangnabagi inamase mana tawraga lamama leiraga yum hongnaba tawi hayi. Idom chahoi khanglaga tawri chalo. Nangna kadaidagi amuk taruriba paono. Imanabi amana hairakpani. Mana leiriba khulda adudani hayi. Pharabani. Masigi maushida chakradi. Nadom chasi khara gyan tarani. Mana marai chakri taw tawdana. Chawbi se warabani. Khatnabadasu leikaina khangnaraklavani. Maushi phai yumdagi hendokte hairaga. Manungda yam phatlamdena loina hainarabani. Namidangdo khaba magi nupigi chakridagi chakhumda chak thongba changlai. Haibai haitabai tawduna chakdu thongli. Ibo chawbasu phamdagi karaktuna mana purakpa nga khradu chakhumda pushilakpani. Machanupana chak thongduna leirambaduda. Achawba, nangna chak thonglabra. Imaudi kaida sakhre. Pabong, namong nupido masa nungaita haiba. Adugi aino ina thonglaba. Khabado mapabong mangda tawrido idi ikairabani. Ibo chawbasu chawbibu kawi. Sawbisu taraduna chakhumda changlai. Kaidawragi moi pabong. Sakshi nangna khara thongu yador nangbu. Namogdo masa nungaita haise. Sese. Nga khara lang thakpada thorakpani. Sina ngawthu'u. Sawbisu loina makhanglibani. Mapuroibana ayuktagi chak charaga phamda laikibana karisu khangludabani. Ngasaidagi machaga mamawgana tawriba mawangsida masu thokpa tawjani haina tumin leishilubani. Mapuroibagi ngadu lawduna machagi nakta changshilli. Chocho hawgala ima tawragi. Khaba hawgatuna mapabungna phamliba adwaida masu phanama lawduna phammi. Baba ai kainomta haijagi. Karinoni hayuni nangna haininglibado. Haujikti atombasu yum kai panba yari. Aisu isagi tongi khalaga honadaba yasilaktre. Aduna pabu hoina khara kallinga shida. Atomba ibanigi lam sarukse chapchani yenthokpira haijagi tawbani. Aduga ibo chawba machagi waduda tumina kari sukhumda machana makha tarakpa ngairi. Chawbidi chakto anchilambado. Achawba nanaw nupasu nupi thiba natri. Karino nangna khalidobo. Nangna hairisi nangi lam sarukse yonthoklaga nang chakhragi khalibra. Khaba mana haigi khalambado mamana hairakpaduda kari sukhumudre. Ibo chawbana wakhal munna khalaga. Phari phari. Namaga aigana kalingi. Nakhoyaniki saruktudi. Yenaduna chapmanani yenthokpirage. Aduga nakhoina thokpa tawro. Hoi baba. Atombasu kawraga khara thubida babana khara shinbiro. Hairamduna khaba thokre. Chawbidi mapi ira chenduna. Achawba. Nangse. Imana ahanba phangjaba ichani haina. Nungsina luna yokjarakpaniko. Ngasidi namana pa aikhoibu lumna khankhidre. Yumsida lakliba mauna hakna. Aphabe yum khoibi mau oiramlabadi. Ima icha. Machin manaw kainanaba kaidongnungda shilamoiko. Yare yare. Adumna tawgano. Moi pabong. Tuoto. Makhoisu nongmadi gyan tarakhigani. Adugi saruk chakto loishilo. Ngasidi thabak khara hena surubagi isase wari. Ngayhakta potharukhige. Asumna machagi apambadagi ibo chawbana macha anigi lam yenthokpiri. Khabasu magi phampham thokpa saruk phangbadagi wa atai hairakhidre. Manaw nupa khombadi mayamba khababu pukningda waraujai. Asuk wakhal pikpa haina. Madugi matung nong nini leiraga khaba miyoi aniga punna yumlomda changminari. Ngasidi sanasu wakhal nungaina leirami. Chawbidi law kumbane haina chatki. Khaba mangolda kakhatuna. Tari bro, nangbu phidani ta puthorau ne. Hoi tare puthorage. Sana mora ani paiduna puthoklai. Khabana lagliba mi aniruda. Tamo sida phambiyo. Aduga warido phajana loisilasi. Hoi yani. Sanasu yauna makhoi wari saba loiduna khabana nupa anidu hindokpa thoklakpada khomba mamaga punna thongalda changminari. Khaba nupa anidu hindoklamlaga changlakli. Namittumadi wa kariso haina khidri. Khombasu yumda halakli.
ꯑꯗꯨꯅ ꯆꯥꯎꯕꯤꯁꯨ ꯃꯆꯥ ꯃꯃꯧꯗ ꯋꯥ ꯍꯥꯏꯅꯤꯡꯂꯕꯁꯨ ꯀꯔꯤꯁꯨ ꯍꯥꯏꯔꯨꯗ꯭ꯔꯤ꯫ ꯃꯆꯥ ꯑꯇꯣꯝꯕꯅ ꯇꯥꯔꯒ ꯁꯥꯎꯔꯛꯀꯅꯤ ꯅꯨꯡꯉꯥꯏꯈꯤꯔꯣꯏ ꯍꯥꯏꯅ꯫ ꯅꯣꯡ ꯅꯤꯅꯤꯁꯤꯗꯤ ꯁꯅꯥꯁꯨ ꯃꯔꯩ ꯇꯧꯔꯛꯈꯤꯗ꯭ꯔꯤ꯫ ꯀꯔꯤꯕꯨ ꯇꯧꯔꯕꯅꯣ ꯈꯪꯗꯦ꯫ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯇꯧꯗꯨꯅ ꯇꯨꯃꯤꯟꯅ ꯀꯥꯗ ꯑꯗꯨꯝ ꯂꯩꯈꯤ꯫ ꯁꯣꯝꯗꯅ ꯆꯥꯎꯕꯤ ꯃꯆꯥ ꯑꯇꯣꯝꯕꯒꯤ ꯅꯥꯛꯇ ꯐꯝꯗꯨꯅ, "ꯑꯇꯣꯝꯕ, ꯍꯟꯗꯛꯇꯤ ꯏꯃꯥꯅ ꯍꯥꯏꯔꯤꯕꯁꯦ ꯅꯪ ꯌꯥꯔꯣ? ꯃꯇꯥꯡ ꯆꯥꯗꯅ ꯏꯃꯥꯅ ꯍꯥꯏꯕ ꯅꯠꯇꯦ." "ꯌꯦꯡꯂꯁꯤ ꯏꯃꯥ." "ꯌꯦꯡꯂꯁꯤ ꯍꯥꯏꯕ ꯋꯥꯗꯣ ꯌꯥꯔꯣꯏꯀꯣ ꯑꯇꯣꯝꯕ." "ꯍꯣꯏ ꯏꯃꯥ." ꯆꯥꯎꯕꯤ ꯃꯆꯥꯅꯨꯄꯥ ꯑꯍꯜꯅ ꯃꯈꯣꯏꯕꯨ ꯂꯨꯝꯅ ꯂꯧꯗ꯭ꯔꯕꯁꯨ ꯃꯈꯣꯏꯒꯤ ꯑꯁꯥꯁꯤ ꯃꯆꯥ ꯑꯇꯣꯝꯕꯗꯅꯤ꯫ ꯃꯇꯝꯗꯤ ꯈꯪꯍꯧꯗꯦ꯫ ꯅꯣꯡꯃ ꯍꯧꯈꯤ, ꯅꯤꯅꯤ ꯍꯧꯈꯤ꯫ ꯑꯌꯨꯛꯅꯤ꯫ ꯁꯅꯥ ꯉꯁꯤꯗꯤ ꯏꯔꯨ ꯉꯟꯅ ꯂꯨꯖꯗꯨꯅ ꯃꯀꯦ ꯁꯦꯝꯗꯨꯅ ꯂꯩ꯫ ꯈꯥꯕꯗꯤ ꯇꯨꯝꯕ ꯍꯧꯒꯠꯇ꯭ꯔꯤ꯫ ꯆꯥꯎꯕꯤ ꯃꯥꯁꯨ ꯉꯁꯤ ꯃꯃꯧꯒꯤ ꯃꯇꯧꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯤ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯑꯍꯦꯟꯕ ꯀꯔꯤꯁꯨ ꯈꯟꯖꯤꯜꯂꯨꯗꯦ꯫ ꯑꯌꯨꯛꯇꯨ ꯅꯣꯡꯃꯇ ꯏꯁꯧ ꯇꯧꯗꯨꯅ ꯆꯥꯛ ꯊꯣꯡꯗꯕꯤ ꯁꯅꯥꯅ ꯉꯟꯅ ꯊꯣꯡꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯈꯥꯕ ꯍꯣꯏꯁꯨ ꯂꯣꯏꯅꯃꯛ ꯍꯧꯒꯠꯅꯈ꯭ꯔꯦ꯫ ꯈꯥꯕꯅ ꯀꯥꯗ ꯆꯪꯂꯛꯄꯗ ꯁꯅꯥ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ "ꯀꯥꯏꯗ ꯑꯃꯨꯛ ꯊꯣꯛꯂꯣꯏꯅꯣ?" "ꯀꯩꯝ ꯆꯠꯇꯦꯗ꯫ ꯆꯥꯛ ꯂꯣꯏꯔꯕ꯭ꯔꯣ?" "ꯂꯣꯏꯔꯦ, ꯏꯕꯥꯅꯤ ꯆꯥꯊꯣꯛꯂꯨꯔꯁꯦ, ꯊꯦꯡꯈꯤꯅꯤ꯫ ꯉꯟꯅ ꯆꯠꯂꯒ ꯄꯣꯠ ꯆꯩ ꯂꯩꯔꯨꯗꯣꯏꯅꯤ." "ꯑꯁ, ꯑꯩ ꯇꯟꯕꯨ ꯇꯜꯂꯦꯗ, ꯆꯠꯅꯤꯡꯕ ꯐꯥꯎꯗꯦ꯫ ꯆꯥꯛꯇꯣ ꯀꯣꯟꯅ ꯏꯃꯥ ꯍꯣꯏ ꯊꯕꯛ ꯂꯣꯏꯔꯒ ꯄꯨꯟꯅ ꯆꯥꯁꯤ." "ꯀꯔꯤ ꯇꯧꯔꯦ ꯍꯥꯏꯕꯅꯣ? ꯑꯩꯅ ꯐꯖꯅ ꯍꯥꯏꯕꯁꯤꯗ ꯌꯥꯗ꯭ꯔꯤꯁꯦ? ꯃꯔꯩ ꯇꯨꯔꯩ ꯇꯧꯔꯛꯅꯕ꯭ꯔꯥ ꯍꯥꯏꯕ? ꯑꯃꯨꯛ ꯍꯥꯏꯕꯗ ꯌꯥꯗ꯭ꯔꯤꯁꯦ? ꯃꯣꯏꯒꯤ ꯆꯥꯛ ꯅꯠꯇꯤꯌꯦ ꯑꯩꯅ ꯊꯣꯡꯂꯤꯁꯦ." "ꯀꯩꯅꯣ ꯍꯥꯏꯁꯦ? ꯏꯕꯥꯅꯤꯇꯪꯒꯤ ꯊꯣꯡꯂꯤꯔ ꯍꯥꯏꯁꯦ?" "ꯍꯣꯏ, ꯃꯣꯏꯒꯤꯗꯤ ꯀꯩꯒꯤ ꯊꯣꯡꯗꯣꯏꯕ? ꯑꯩꯕꯨ ꯃꯈꯣꯏꯒꯤ ꯆꯥꯛ ꯊꯣꯡꯅꯕ ꯃꯤꯔꯣ?" "ꯌꯥꯔꯦ ꯌꯥꯔꯦ, ꯏꯁꯧꯒ ꯇꯧꯔꯛꯂꯅꯨ ꯑꯌꯨꯛꯁꯤꯗ." "ꯅꯪꯒꯤꯁꯦ ꯅꯃꯥ ꯅꯄꯥꯁꯤ ꯌꯥꯝ ꯅꯨꯡꯁꯤꯔꯛꯄꯩ ꯃꯑꯣꯡꯂꯣ?" "ꯅꯠꯇꯦ, ꯌꯥꯔꯦ." "ꯑꯗꯨꯗꯤ ꯆꯥꯛ ꯆꯥꯊꯣꯛꯂꯁꯤ, ꯑꯗꯨꯒ ꯆꯠꯂꯁꯤ꯫ ꯁꯤꯗ ꯋꯥ ꯃꯈꯥ ꯌꯥꯝ ꯇꯥꯟꯅꯔꯒꯨꯝꯁꯤ꯫ ꯑꯗꯨꯒ ꯍꯌꯦꯡꯒꯤ ꯋꯥꯗꯨꯁꯨ ꯏꯃꯥꯗ ꯍꯥꯏꯒꯗꯕꯅꯤ ꯍꯣꯔꯦꯟ." "ꯆꯥꯛꯇꯨꯗꯤ ꯏꯃꯥ ꯍꯣꯏꯒꯤꯒ ꯄꯨꯟꯅ ꯊꯣꯡꯂꯒ ꯆꯥꯃꯤꯟꯅꯕ ꯌꯥꯕꯅꯤ꯫ ꯏꯃꯥꯅ ꯑꯃꯨꯛ ꯊꯣꯡꯗꯧꯔꯤꯕ꯭ꯔꯕ? ꯅꯪ ꯁꯤꯗꯤꯕꯀꯣ." "ꯑꯩꯅ ꯉꯥꯡꯕꯁꯦ ꯃꯣꯏ ꯇꯥꯃꯣꯒꯤꯁꯦ ꯇꯥꯗ꯭ꯔꯤꯔꯣ? ꯌꯨꯝꯁꯦ ꯀꯥꯡꯈꯣꯡ ꯆꯥꯏꯔꯒ ꯑꯗꯨꯝ ꯂꯩꯔꯁꯦ ꯍꯥꯏꯔꯣ ꯃꯣꯏꯒ ꯄꯨꯜꯂꯒ?" "ꯌꯥꯔꯦ ꯌꯥꯔꯦ, ꯇꯣꯛꯑꯣ꯫ ꯆꯥꯛꯇꯣ ꯆꯥꯔꯁꯤ, ꯆꯠꯂꯣ, ꯊꯤꯔꯨꯔꯣ꯫ ꯍꯣꯔꯦꯟꯒꯤ ꯋꯥꯗꯨꯅ ꯍꯣꯔꯦꯟꯒꯤ ꯊꯣꯛꯄ ꯇꯧꯔꯁꯤ." ꯁꯅꯥꯒꯤ ꯃꯔꯩꯗꯒꯤ ꯆꯥꯛꯇꯨ ꯃꯈꯣꯏ ꯑꯅꯤꯈꯛ ꯊꯤꯗꯨꯅ ꯆꯥꯊꯣꯛꯂꯤ꯫ ꯑꯗꯨꯒ ꯂꯣꯏꯁꯤꯟꯗꯨꯅ ꯃꯈꯣꯏ ꯑꯅꯤꯃꯛ ꯊꯣꯛꯂꯛꯂꯤ꯫ ꯆꯥꯎꯕꯤꯅ ꯏꯪꯈꯣꯜꯗ ꯊꯣꯛꯂꯛꯄꯒ ꯃꯄꯥ ꯆꯥꯟꯅꯔꯗꯨꯅ, "ꯑꯆꯧꯕ, ꯀꯥꯏꯗ ꯆꯠꯇꯣꯏꯅꯣ ꯑꯌꯨꯛꯁꯤꯗ?" "ꯏꯃꯥ, ꯄꯣꯠ ꯆꯩ ꯈꯤꯇ ꯂꯩꯔꯨꯒꯦ ꯇꯧꯕꯅꯤ." "ꯆꯥꯛꯇꯤ ꯀꯃꯥꯏꯅ ꯇꯧꯕꯗꯨꯗꯤ? ꯏꯃꯧꯅ ꯊꯣꯡꯈ꯭ꯔꯕꯗꯥꯏꯅꯦ, ꯆꯥꯔꯒ ꯆꯠꯂꯕ꯭ꯔꯣ?" ꯁꯅꯥꯅ ꯃꯔꯛ ꯊꯠꯇꯨꯅ, "ꯑꯧ ꯏꯃꯥ, ꯊꯣꯡꯗꯨꯅ ꯆꯥꯔꯤ꯫ ꯃꯣꯏ ꯇꯥꯃꯣ ꯏꯕꯥꯅꯤꯒꯤ ꯊꯕꯛ ꯆꯠꯇꯣꯏꯅꯦ ꯍꯥꯏꯅ꯫ ꯏꯃꯥ ꯍꯣꯏꯒꯤꯗꯤ ꯀꯣꯟꯅ ꯊꯣꯡꯂꯒ ꯆꯥꯕꯤꯍꯧꯔꯣ꯫ ꯏꯟꯁꯥꯡꯁꯨ ꯂꯩꯍꯧꯗꯕꯅꯤ꯫ ꯀꯥꯏꯗꯒꯤꯅꯣ ꯊꯤꯔꯒ ꯊꯣꯡꯕꯤꯍꯧꯔꯣ." ꯈꯥꯕꯗꯤ ꯁꯅꯥꯗ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ꯫ ꯁꯅꯥꯗꯤ ꯎꯁꯤꯟꯅꯗ ꯆꯠꯈꯤꯒꯦ ꯇꯧꯏ꯫ ꯆꯥꯎꯕꯤꯗꯤ ꯏꯪꯈꯣꯜ ꯁꯨꯔꯨꯕꯒꯤ ꯈꯔꯒ ꯋꯥꯕꯒ ꯃꯃꯧꯒꯤ ꯋꯥꯍꯩ ꯋꯥꯇꯥꯗꯨꯒ ꯁꯥꯎꯅꯤꯡꯂꯗꯨꯅ ꯅꯍꯥꯟ ꯃꯈꯩ ꯇꯨꯃꯤꯟꯅ ꯈꯥꯡꯖꯤꯟꯗꯨꯅ ꯂꯩꯔꯝꯕꯗꯨ ꯉꯥꯡꯊꯣꯔꯛꯏ꯫ "ꯏꯃꯧ ꯏꯕꯦꯝꯃ, ꯅꯪꯁꯤꯕꯨ ꯀꯔꯝꯕ ꯃꯧꯅꯣ? ꯌꯨꯝꯁꯦ ꯑꯍꯜ ꯂꯃꯟ ꯄꯥꯜꯂꯤꯕꯅꯤ, ꯑꯗꯨꯒ ꯅꯇꯩ ꯅꯅꯥꯎ ꯈꯛꯀꯤ ꯊꯣꯡꯂꯒ ꯆꯥꯊꯣꯛꯂꯒ ꯍꯧꯖꯤꯛ ꯄꯨꯡ ꯊꯦꯡꯂꯕꯁꯤꯗ ꯑꯃꯨꯛ ꯊꯣꯡꯂꯒ ꯆꯥꯖꯔꯣ ꯍꯥꯏꯕꯁꯤꯕꯨ ꯀꯔꯝꯕ ꯅꯤꯌꯣꯝꯗ ꯅꯪꯅ ꯇꯧꯔꯤꯕꯁꯦ? ꯅꯈꯣꯏꯒꯤ ꯂꯝꯆꯠ ꯕꯦꯕꯥꯔ ꯈꯪꯗꯕꯒꯤ ꯂꯤꯆꯠꯁꯦ ꯇꯧꯒꯅꯨꯅꯦ ꯏꯕꯦꯝꯃ." "ꯀꯔꯤꯅꯣ ꯏꯃꯥ, ꯃꯧꯅ ꯈꯛ ꯊꯣꯡꯂꯒ ꯆꯥꯅꯤꯅ ꯉꯥꯏꯕꯤꯔꯤꯕ꯭ꯔꯣ ꯏꯃꯥ ꯍꯣꯏꯗꯤ? ꯅꯈꯨꯠ ꯄꯥꯜꯂꯤꯗꯣ ꯊꯣꯡꯂꯒ ꯆꯥꯎ ꯍꯥꯏꯕꯅꯤ, ꯁꯤꯗ ꯀꯌꯥꯝ ꯀꯥꯏꯔꯒꯦ?" "ꯃꯧꯋꯥ, ꯅꯪ ꯀꯥ ꯑꯃ ꯌꯥꯝ ꯍꯦꯟꯒꯅꯨ꯫ ꯃꯧꯅ ꯊꯣꯡꯂꯒ ꯆꯥꯒꯦ ꯍꯥꯏꯕ ꯅꯠꯇꯦ꯫ ꯍꯧꯖꯤꯛ ꯄꯨꯡꯁꯦ ꯊꯦꯡꯂꯕꯁꯤꯗ ꯅꯅꯥꯎꯄꯥꯁꯨ ꯍꯧꯖꯤꯛꯇ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯔꯝꯃꯕꯅꯤ꯫ ꯃꯁꯤꯗ ꯅꯈꯣꯏ ꯑꯅꯤꯈꯛꯀꯤ ꯊꯣꯡꯂꯒ ꯆꯥꯊꯣꯛꯂꯤ, ꯑꯩꯈꯣꯏꯒꯤꯅ ꯑꯩꯈꯣই ꯊꯣꯡꯖꯔꯣ ꯍꯥꯏꯕꯁꯤꯕꯨ ꯍꯧꯅꯕ꯭ꯔꯣ?" "ꯀꯩꯝ ꯀꯥꯏꯗꯦ ꯈꯟꯖꯩ ꯏꯃꯥ, ꯊꯣꯡꯕ ꯋꯥꯔꯒꯅ ꯆꯔꯥ ꯍꯦꯛ ꯍꯦꯟꯗꯣꯛꯄꯤꯔꯣ." "ꯋꯥꯈꯜ ꯀꯥꯗꯤ ꯑꯩꯅ ꯆꯥꯛ ꯊꯣꯡꯂꯒ ꯆꯥꯔꯅꯤꯅ ꯉꯥꯏꯕꯤꯔꯝꯃꯤꯕ?" ꯈꯥꯕ ꯁꯅꯥꯗ, "ꯅꯨꯄꯤ, ꯄꯥꯕ ꯍꯣꯏ ꯆꯣꯜꯂꯛꯂꯅꯤ꯫ ꯍꯧꯖꯤꯛ ꯄꯨꯡꯁꯨ ꯊꯦꯡꯂꯦ, ꯏꯃꯥꯁꯨ ꯏꯪꯈꯣꯜ ꯁꯨꯔꯨꯔꯤꯅꯤ꯫ ꯆꯥꯛ ꯂꯥꯝꯂꯝꯃꯅꯤ, ꯆꯪꯉꯨ ꯏꯃꯨꯡꯗ ꯆꯥꯛ ꯊꯣꯡꯒꯠꯂꯨꯔꯣ, ꯀꯣꯟꯅ ꯆꯠꯂꯁꯤ ꯊꯕꯛꯇꯣ." "ꯀꯔꯤ ꯍꯥꯏꯕ? ꯍꯧꯖꯤꯛꯄꯨ ꯆꯥꯛ ꯊꯣꯡꯂꯨꯁꯣꯕ? ꯃꯣꯏꯕꯨ ꯃꯈꯨꯠ ꯇꯦꯛꯄ꯭ꯔꯣ? ꯉꯝꯅꯕ ꯊꯣꯡꯂꯒ ꯆꯥꯖꯅꯤ꯫ ꯃꯣꯏꯒꯤꯗꯃꯛ ꯆꯥꯛ ꯊꯣꯡꯕꯒꯤ ꯑꯩꯒꯤ ꯊꯕꯛ ꯆꯠꯄ ꯇꯣꯛꯇꯣꯏꯕ?" "ꯀꯣꯟꯅ ꯍꯣꯔꯦꯟ ꯅꯨꯡꯊꯤꯜ ꯆꯠꯂꯁꯤ, ꯆꯪꯉꯣ ꯑꯝꯇ, ꯑꯩ ꯍꯥꯏꯔꯤꯁꯤ ꯇꯥꯎ." "ꯌꯥꯝ ꯇꯥꯅꯤꯡꯗꯦꯀꯣ, ꯅꯃꯥꯁꯤꯗ ꯈꯔ ꯁꯥꯎꯖꯤꯟꯅꯔꯒ ꯑꯩꯉꯣꯟꯗꯗꯤ ꯌꯥꯔꯣꯏ꯫ ꯌꯥꯔꯦ, ꯆꯠꯂꯁꯤ ꯂꯥꯛꯑꯣ." ꯍꯥꯏꯗꯨꯅ ꯈꯥꯕꯒꯤ ꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯒꯦ ꯇꯧꯏ꯫ ꯆꯥꯎꯕꯤꯗꯤ ꯃꯥꯒꯤ ꯃꯆꯤꯡꯗꯨ ꯂꯥꯛꯂꯗꯨꯅ ꯆꯪꯁꯤꯟꯗꯨꯅ ꯁꯅꯥꯒꯤ ꯃꯃꯥꯏꯗ ꯈꯨꯞꯄꯥꯛꯅ ꯊꯥꯖꯤꯜꯂꯤ꯫ ꯁꯅꯥꯁꯨ ꯃꯅꯦꯝꯕꯨ ꯑꯣꯟꯁꯤꯟꯗꯨꯅ ꯐꯨꯒꯦ ꯇꯧꯏ꯫ ꯈꯥꯕꯅ ꯁꯅꯥꯒꯤ ꯃꯈꯨꯠ ꯐꯥꯏ꯫ "ꯑꯁꯨꯛ ꯊꯛꯈꯥ ꯈꯪꯗꯕ, ꯅꯃꯥ ꯅꯄꯥꯅ ꯀꯔꯤꯁꯨ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯇꯕ꯭ꯔꯥ? ꯑꯁꯨꯛ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯑꯩꯈꯣꯏꯁꯤꯕꯨ ꯀꯔꯤ ꯑꯣꯏꯅ ꯎꯏ? ꯅꯪꯅ ꯄꯪꯉꯥꯏ ꯍꯥꯏꯔꯒ ꯇꯨꯃꯤꯟꯅ ꯁꯨꯝ ꯂꯩꯕꯁꯤꯗ ꯌꯥꯅꯤ ꯍꯥꯏꯅ ꯈꯟꯕ꯭ꯔꯥ? ꯅꯪꯕꯨ ꯃꯧꯔꯣ? ꯃꯧ ꯑꯃꯒꯤ ꯂꯤꯆꯠ ꯁꯥꯖꯠꯁꯨ ꯆꯠꯄ ꯍꯩꯇꯕꯤ? ꯂꯩꯀꯥꯏꯁꯤꯗ ꯅꯪꯒꯨꯝꯕꯤ ꯃꯧ ꯑꯃꯐꯥꯎ ꯂꯩꯇꯦ, ꯑꯁꯨꯛ ꯏꯀꯥꯏ ꯈꯪꯗꯕꯤ꯫ ꯑꯌꯨꯛ ꯅꯨꯃꯤꯠꯅ ꯋꯥꯇꯣꯟ ꯌꯧꯔꯒ ꯍꯧꯒꯠꯂꯒ ꯌꯨꯝ ꯄꯥꯜꯂꯒ ꯃꯧ ꯑꯃ ꯑꯣꯏꯔꯒ ꯑꯍꯜ ꯂꯃꯟꯒꯤ ꯁꯦꯕꯥ ꯐꯥꯎꯕ ꯇꯧꯅꯤꯡꯗꯕꯤ." ꯈꯥꯕ ꯃꯃꯥꯒꯤ ꯑꯁꯥꯎꯕꯗꯨ ꯊꯦꯝꯖꯤꯟꯗꯨꯅ, "ꯏꯃꯥ, ꯌꯥꯔꯦꯕ ꯇꯣ,
ꯃꯤꯒꯤ ꯃꯃꯥꯡꯗ ꯁꯨꯃꯥꯡꯁꯤꯗ ꯂꯧꯅꯕꯁꯦ ꯐꯖꯗꯦꯕ ꯏꯆꯥꯗꯤ ꯏꯀꯥꯏꯕ ꯈꯪꯕ꯭ꯔꯥ ꯅꯪꯒꯤ ꯅꯨꯄꯤꯁꯤꯗꯤ ꯃꯁꯤꯅꯦ ꯃꯥꯅ ꯄꯥꯝꯃꯤꯁꯦ ꯂꯩꯀꯥꯏ ꯄꯨꯝꯅꯃꯛꯅ ꯂꯣꯏꯅ ꯈꯪꯅꯔꯕꯅꯤ ꯌꯨꯝꯁꯤꯗ ꯃꯧ ꯑꯃ ꯂꯩꯔꯦ ꯍꯥꯏꯅ ꯅꯪꯕꯨ ꯀꯩꯗꯧꯒꯦ ꯌꯨꯝꯁꯤꯒꯤ ꯀꯨꯞꯅꯣꯝ ꯈꯨꯗꯤꯡ ꯅꯪꯒ ꯃꯥꯟꯅꯔꯒ ꯀꯩꯗꯧꯅꯤ ꯈꯟꯕꯒꯤ ꯑꯍꯜ ꯑꯣꯏꯔꯕ ꯑꯩꯅ ꯂꯣꯏꯅꯃꯛ ꯇꯧꯈꯤꯕ ꯉꯥꯛꯇꯅꯤ ꯃꯃꯥ ꯃꯄꯥꯅ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯇꯕꯤ ꯄꯨ ꯄꯥꯡꯁꯨꯗꯅ ꯍꯧꯔꯛꯄꯒꯤ ꯍꯧꯅꯕꯤ ꯇꯧꯔꯤꯕꯅꯤꯅꯦ ꯁꯅꯥ ꯃꯄꯨꯔꯣꯏꯕꯗ ꯅꯃꯥꯁꯤꯅ ꯑꯩꯒꯤ ꯏꯃꯥ ꯏꯄꯥ ꯐꯥꯎ ꯄꯟꯗꯨꯅ ꯉꯥꯡꯂꯤꯕ ꯃꯌꯥꯝꯁꯤꯗ ꯅꯪꯅ ꯅꯃꯥꯕꯨ ꯀꯔꯤꯁꯨ ꯉꯥꯡꯗꯕꯅꯦꯕ ꯈꯥꯕ ꯇꯧꯐꯝ ꯈꯪꯗꯦ ꯃꯃꯥꯒꯤ ꯑꯁꯥꯎꯕꯕꯨ ꯊꯦꯝꯖꯤꯟꯒꯗ꯭ꯔꯥ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯊꯦꯝꯒꯗ꯭ꯔꯥ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇ ꯁꯅꯥꯕꯨ ꯅꯨꯡꯁꯤꯕꯅꯤꯅ ꯃꯃꯥꯗ ꯑꯣꯏꯅ ꯏꯃꯥꯁꯨ ꯌꯥꯔꯤꯕ ꯇꯣꯛ ꯉꯥꯡꯕꯗꯣ ꯆꯨꯝꯅ ꯉꯥꯡꯕ ꯌꯥꯏ ꯅꯃꯧꯅꯤꯅ ꯆꯥꯅꯤ ꯐꯖꯅ ꯅꯤꯡꯊꯤꯖꯅ ꯍꯥꯏꯕꯤꯕ ꯌꯥꯕꯅꯤ ꯃꯁꯤꯗ ꯂꯩꯀꯥꯏ ꯄꯨꯡꯖꯥꯎ ꯊꯤꯟꯈꯩ ꯂꯣꯏꯅꯃꯛ ꯈꯪꯅꯕ ꯍꯣꯠꯅꯔꯤꯗꯣ ꯇꯣꯛ ꯁꯅꯥꯁꯨ ꯀꯞꯆꯤꯟꯅꯗꯨꯅ ꯃꯄꯨꯔꯣꯏꯕꯗ ꯃꯃꯧ ꯑꯃꯅꯦ ꯍꯥꯏꯅ ꯅꯣꯡꯃꯇ ꯏꯃꯥꯅ ꯑꯁꯣꯏ ꯁꯣꯏꯗ ꯇꯥꯛꯄꯤꯕꯒꯤ ꯃꯍꯨꯠ ꯑꯩꯕꯨ ꯁꯨꯅꯤꯡꯗꯕꯤ ꯇꯥꯍꯟꯅꯕ ꯍꯣꯠꯅꯕꯗ ꯊꯕꯛ ꯈꯨꯗꯤꯡꯁꯨ ꯏꯃꯥꯅ ꯇꯧꯅꯕ ꯍꯣꯠꯅꯗꯨꯅꯇ ꯂꯩꯔꯒ ꯇꯥꯃꯣꯅ ꯌꯨꯝꯁꯤꯗ ꯑꯩꯕꯨ ꯊꯝꯕꯤꯔꯝꯅꯤ ꯏꯃꯥꯅ ꯇꯥꯃꯣ ꯍꯦꯛ ꯆꯠꯈꯤꯕꯒ ꯊꯕꯛ ꯃꯌꯥꯝ ꯁꯨꯍꯟꯈ꯭ꯔꯤꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯩꯕꯨ ꯁꯦꯕꯥ ꯇꯧꯕꯤꯗꯕ ꯑꯃꯒꯨꯝ ꯉꯥꯡꯕꯅꯦꯕ ꯇꯥꯃꯣ ꯑꯩ ꯃꯣꯏꯒ ꯂꯩꯕꯁꯦ ꯑꯩ ꯌꯥꯝ ꯍꯩꯅꯗꯦ ꯏꯕꯥꯅꯤ ꯀꯥꯏꯗꯅꯣꯃ ꯂꯩꯈ꯭ꯔꯁꯦ ꯍꯥꯏꯁꯤꯅꯤ ꯂꯩꯅꯤꯡꯂꯣꯏꯌꯦ ꯀꯗꯥꯏꯗꯒꯤ ꯂꯩꯅꯤꯡꯅꯤ ꯀꯣꯏꯆꯠ ꯀꯣꯏꯂꯥꯡ ꯂꯥꯡꯂꯒ ꯂꯩꯅꯤꯡꯕ ꯅꯪꯅ ꯌꯨꯝꯁꯤꯗ ꯀꯃꯥꯏꯅ ꯃꯧ ꯑꯃꯅꯤ ꯍꯥꯏꯅ ꯌꯨꯝ ꯀꯣꯏꯗꯨꯅ ꯂꯩꯅꯤꯡꯗꯣꯏꯅꯣ ꯆꯠꯄꯤꯈ꯭ꯔꯣ ꯌꯨꯝꯁꯦ ꯑꯃꯨꯛꯇ ꯏꯪꯅ ꯆꯤꯛꯅ ꯂꯩꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ ꯑꯩꯁꯨ ꯌꯦꯡꯒꯦ ꯌꯥꯎꯅ ꯇꯨꯃꯤꯟꯅ ꯃꯥꯟꯅꯗꯅ ꯂꯩꯕꯅꯤ ꯑꯉꯥꯡꯅꯤ ꯋꯥꯈꯜ ꯇꯥꯗꯗꯅ ꯇꯧꯖꯔꯤꯅꯤ ꯅꯣꯡꯃꯗꯤ ꯒ꯭ꯌꯥꯟ ꯇꯥꯖꯔꯛꯀꯅꯤ ꯈꯟꯅ ꯃꯅꯦꯝꯅ ꯉꯥꯡꯂꯛꯂꯤꯕꯗꯨ ꯂꯧꯁꯤꯟꯕꯒꯤ ꯃꯍꯨꯠ ꯃꯥꯗꯤ ꯍꯦꯟꯅ ꯉꯥꯡꯁꯤꯜꯂꯛꯄꯗꯨ ꯇꯥꯟ ꯆꯥꯔꯦ ꯌꯨꯝꯁꯤꯗꯒꯤ ꯆꯠꯍꯧꯅꯕ ꯍꯥꯏꯅ ꯃꯄꯨꯔꯣꯏꯕꯗ ꯀꯞꯁꯤꯟꯅꯩ ꯍꯣꯏ ꯇꯥꯃꯣ ꯁꯤꯗꯕꯨ ꯅꯪꯅ ꯌꯨꯝꯁꯤꯗ ꯀꯃꯥꯏ ꯀꯨꯏꯅ ꯏꯕꯥꯅꯤ ꯂꯩꯈꯤꯁꯦ ꯍꯥꯏꯅꯣ ꯅꯨꯡꯁꯤꯕ ꯅꯠꯇꯤꯌꯦ ꯏꯕꯥꯅꯤꯕꯣ ꯑꯩꯗꯤ ꯌꯨꯝꯁꯤꯗ ꯂꯩꯕ ꯉꯝꯃꯔꯣꯏ ꯉꯁꯤꯃꯛ ꯆꯠꯈ꯭ꯔꯁꯦ ꯃꯣꯏ ꯇꯥꯃꯣ ꯉꯥꯏꯈꯣꯗ ꯅꯨꯄꯤ ꯅꯪꯕꯣ ꯇꯥꯟꯖꯥꯗꯨꯗ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯏꯕꯣꯆꯧꯕꯁꯨ ꯍꯜꯂꯛꯂꯝꯃꯤ ꯁꯨꯃꯥꯡꯗ ꯃꯥꯒꯤ ꯅꯨꯄꯤ ꯂꯦꯞꯇꯨꯅ ꯃꯆꯥꯒ ꯃꯃꯧꯒꯁꯨ ꯂꯦꯞꯇꯨꯅ ꯂꯥꯎꯅꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏ ꯀꯩꯗꯧꯅꯔꯦ ꯑꯌꯨꯛꯁꯤꯗ ꯑꯃꯨꯛ ꯀꯩꯗꯧꯔꯒꯦꯕ ꯃꯃꯥ ꯅꯪꯕꯨ ꯅꯣꯡꯃꯇ ꯏꯪꯅ ꯆꯤꯛꯅ ꯂꯩꯇꯦꯗꯀꯣ ꯅꯣꯏꯁꯦ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯅꯔꯤꯅꯣ ꯍꯥꯏꯕꯅꯤ ꯅꯣꯏꯕꯣ ꯆꯥꯎꯕꯤ ꯄꯦꯟꯗꯅ ꯍꯥꯏ ꯅꯆꯥꯅꯨꯄꯥ ꯑꯍꯟꯁꯦ ꯃꯃꯥ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯉꯥꯡꯂꯤ ꯃꯥꯒꯤ ꯅꯨꯄꯤꯗ ꯉꯥꯡ ꯆꯩꯗꯨꯅ ꯋꯥꯔꯛꯀꯗ꯭ꯔꯥ ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯅꯤ ꯆꯞ ꯃꯥꯟꯅꯗꯨꯅ ꯂꯩꯈ꯭ꯔꯦ ꯏꯕꯣꯆꯧꯕ ꯃꯆꯥꯅꯨꯄꯥꯗ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯅꯪꯁꯨ ꯃꯉꯥꯏ ꯏꯃꯧꯁꯨ ꯅꯈꯣꯏ ꯑꯅꯤ ꯒ꯭ꯌꯥꯟꯁꯦ ꯈꯤꯇꯗꯤ ꯇꯥꯕ ꯐꯕꯅꯤ ꯌꯨꯝꯁꯤꯗ ꯑꯍꯜ ꯑꯣꯏꯅ ꯅꯃꯥꯒ ꯑꯩꯒ ꯂꯩꯔꯤꯁꯦ ꯀꯔꯤꯁꯨ ꯎꯁꯤꯠꯇꯕ ꯇꯧꯕꯗꯨꯗꯤ ꯏꯄꯥꯁꯨ ꯅꯨꯡꯉꯥꯏꯇꯦ ꯅꯃꯥꯁꯤꯅ ꯑꯍꯜ ꯑꯣꯏꯔꯕꯁꯨ ꯌꯨꯝꯁꯦ ꯌꯨꯝ ꯐꯖꯅ ꯄꯥꯅꯕ ꯂꯩꯅꯕ ꯍꯥꯏꯅ ꯀꯟꯅ ꯍꯣꯠꯅꯔꯤꯕꯅꯤ ꯃꯁꯤꯗ ꯅꯃꯥꯗ ꯅꯣꯏ ꯑꯅꯤꯅ ꯑꯃꯨꯛ ꯑꯣꯟꯁꯤꯟꯕꯗꯨꯗꯤ ꯐꯠꯇꯦ ꯅꯈꯣꯏ ꯋꯥꯈꯜ ꯌꯥꯝ ꯌꯥꯎꯗꯦ ꯏꯃꯧ ꯏꯕꯦꯝꯃ ꯁꯅꯥꯐꯦꯠ ꯍꯥꯏꯗꯨꯅ ꯃꯣꯏ ꯇꯥꯃꯣ ꯑꯩꯅ ꯍꯥꯏꯔꯤꯁꯤꯅꯤ ꯑꯩꯗꯤ ꯌꯨꯝꯁꯤꯗ ꯂꯩꯕ ꯁꯨꯡꯉꯝ ꯉꯝꯃꯔꯣꯏ ꯉꯁꯤꯃꯛ ꯆꯠꯈꯤꯒꯗꯕꯅꯤ ꯀꯔꯤꯅꯣꯅꯦ ꯏꯃꯧ ꯏꯕꯦꯝꯃ ꯅꯪꯕꯣ ꯋꯥꯈꯜ ꯈꯤꯇꯗꯤ ꯈꯜꯂꯨꯅꯦ ꯅꯪꯕꯣ ꯑꯆꯧꯕ ꯏꯄꯥꯅ ꯍꯥꯏꯔꯤꯕꯁꯤ ꯒ꯭ꯌꯥꯟ ꯈꯔ ꯇꯥꯔꯣ ꯀꯩꯗꯧꯒꯦꯅꯦ ꯅꯪꯕꯣ ꯈꯥꯕ ꯀꯔꯤꯁꯨ ꯈꯨꯝꯂꯨꯗ꯭ꯔꯦ ꯃꯥꯁꯨ ꯇꯧꯐꯝ ꯈꯪꯗ꯭ꯔꯕꯅꯤ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯅꯤꯡꯉꯥꯏꯕꯨ ꯏꯟꯒꯗ꯭ꯔꯥ ꯃꯀꯣꯛ ꯉꯥꯎꯔꯕꯅꯤ ꯈꯥꯕ ꯃꯥꯁꯨ ꯅꯨꯃꯤꯠꯇꯨꯒꯤ ꯅꯣꯡꯉꯥꯟꯕꯒꯅꯤ ꯁꯅꯥꯒꯤ ꯃꯔꯩꯗꯒꯤ ꯈꯥꯕ ꯎꯄꯥꯏ ꯂꯩꯇꯗꯨꯅ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯃꯄꯥ ꯃꯃꯥ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯆꯥ ꯃꯃꯧꯕꯨ ꯅꯨꯡꯁꯤ ꯑꯗꯨꯕꯨ ꯃꯃꯧꯒꯤ ꯃꯑꯣꯡꯗꯨ ꯄꯥꯝꯗꯕꯅ ꯃꯈꯣꯏ ꯀꯔꯤꯁꯨ ꯍꯥꯏꯔꯨꯗ꯭ꯔꯦ ꯆꯠꯈ꯭ꯔꯁꯅꯨ ꯍꯥꯏꯅ ꯃꯈꯣꯏꯅ ꯌꯨꯝ ꯍꯣꯡꯗꯨꯅ ꯆꯠꯈꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯔꯒ ꯃꯆꯥ ꯑꯇꯣꯝꯕ ꯈꯣꯝꯕꯁꯨ ꯅꯨꯄꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯂꯦ ꯆꯥꯎꯕꯤꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯩ ꯈꯣꯝꯕꯒꯤ ꯅꯨꯄꯤ ꯊꯣꯏꯕꯤꯁꯨ ꯌꯥꯝ ꯏꯪ ꯇꯞꯆꯩ ꯋꯥ ꯉꯥꯡꯕꯗ ꯅꯨꯡꯁꯤ ꯂꯩꯈꯣꯜ ꯂꯩꯕꯤꯅꯤ ꯑꯁꯨꯝꯅ ꯆꯥꯎꯕꯤꯅ ꯃꯃꯧ ꯑꯍꯜꯒꯤ ꯃꯇꯥꯡꯗ ꯄꯥꯝꯖꯈꯤꯕ ꯑꯣꯏꯍꯟꯅꯤꯡꯈꯤꯕ ꯂꯣꯏꯅꯃꯛ ꯃꯃꯧ ꯑꯇꯣꯝꯕꯤ ꯊꯣꯏꯕꯤꯗꯒꯤ ꯐꯪꯂꯕꯗ ꯆꯥꯎꯕꯤꯗꯤ ꯄꯦꯟꯖꯔꯦ ꯈꯣꯝꯕ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡ ꯊꯣꯏꯕꯤꯅ ꯑꯍꯜ ꯑꯣꯏꯔꯕ ꯃꯅꯦꯝ ꯃꯀꯨꯕꯨ ꯅꯤꯡꯊꯤꯅ ꯁꯦꯕꯥ ꯇꯧꯕꯤꯔꯝꯃꯤ ꯆꯥꯎꯕꯤ ꯃꯇꯝ ꯀꯨꯏꯅ ꯃꯃꯧ ꯑꯍꯜꯒꯤ ꯆꯀ꯭ꯔꯤꯗ ꯋꯥꯈꯜ ꯋꯥꯗꯨꯅ ꯂꯩꯔꯨꯕꯗꯨ ꯃꯃꯧ ꯑꯇꯣꯝꯕꯤꯅ ꯄꯨꯝꯅꯃꯛ ꯀꯣꯛꯍꯟꯕꯤꯗꯨꯅ ꯏꯕꯣꯆꯧꯕ ꯃꯈꯣꯏ ꯑꯅꯤ ꯃꯆꯥ ꯃꯃꯧꯒꯤ ꯁꯦꯕꯥ ꯐꯪꯗꯨꯅ ꯏꯃꯨꯡ ꯑꯁꯤ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤ